ISTV Network paring naina sandokchariba thamoigi paudamgi ngasi makha chatharakpo oina Manipur Trade and Export Center Lamboi Khongnam Khongsida mioi chatruk yang khaimuk si changjapam loroga leiri hairiba changjapam loroga leiriba mioi sing asi mapung oina Kangpopi district ki Kalapahar Kangpopi district headquarter Modbung aduga Kaching district ki Serau aduga Churchampur district ki Churchampur gi tongan mafamdagi adugumba lakpa mioi singdu mafam sida changjapam loroga leiri makoina matau karamna mafam si yorokibano awa ana kaya thengnakhi adug makoina hojik kari pamli haibana chingbudu makhata na khangminanabagi tanjado ai lojage Hojik akoina thengnajaraga thengnana wari sajagadoribasi akoigi Kangpopi district ki Modbung da leiba maitai yum kharakhak aduki manungdagi hojik tekta kainana mafam sida leibiriba ima amagani imagi ming leibam aduga kamaina mafam sida lakibana haibadu thambi akoi sida laije Chiangmai tana khongna chela abani mingda leifam mingda ai Tumbi kawi yumnang na ahibam ni ay isanupa madi ni pokba ado adiktik ta kaida na loni lai sida kanoda Modbungda maitai yung kaya lay sahi kaya muki mamangdagi leiri ayo do hana thambi akoi sahi phana kanodagi leire da sahi kun sudinge dagi leire da aduna ngasi bawa moi akoi je khanaba chainaba kaisu tawde moina hadakse yam patana akoi je moina tawrak pade da maitai gi yumde kya mu maitai yum je yumna yang khai pu yen lai maitai yum Modbung ji da bazar mayam ne aduna moi isagi chai hu pu manga rom chure haji mafamda maitai singdo tekta kaidana loinabak saida lakibra kamai tawki tekta kaidana lai amata asoibi yaude ngamnaba moina tawrakpududa akhoju ko adum ngamnaba sakti ja hing chupa dum toriende chela lok ta tabi yaw numittuda kari thoki kamaina tawki do hana thambiyo kari bau thokte moi khaktana ko akhoi je dukanda ayuk ta phammeba isu event the farming the moiji Churchampur the lili chatli moine lili halaga dumaina mai thani habi akoi de khalu de haba adai the moina ekta halaga mithai ha loina tam nung bai bi yaw kai da wo yaw taw du da akoi ji chak chaba horamaga adum chel haba numittu megi tang ahumni megi tang ahumdugi pung kaya taba adai dona kamaina haurai mai thab di tari makhai tare moina ahambal laurga lakde di tari makhai tadi akoi mai thagal pute di tari makhai tare adudagi akoi lekai miyam de loina chelak pani haba yang wana chelak kharabani bungo aduna akoi Chiangmai da du mai tawdana leibani Chiangmai gi isa isu sing jo yam phai tha anirom leiraga moina amuk chingdagi mung nomi kapna baduda
ꯃꯤꯒꯤ ꯈꯨꯟꯗ ꯑꯋꯥꯕ ꯇꯥꯔꯅꯦꯅ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯄꯦꯟꯗꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯀꯥꯏꯅꯕꯒ ꯏꯁꯨꯁꯤꯡꯁꯦ ꯃꯥꯡꯉꯦ ꯍꯧꯖꯤꯛꯁꯨ ꯏꯃꯧ ꯅꯨꯄꯤꯁꯦ ꯀꯨꯟꯊ꯭ꯔꯥ ꯁꯨꯖꯔꯛꯇꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯌꯥꯝ ꯋꯥꯏ ꯊꯋꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯕꯁꯦ ꯁꯨꯃꯥꯏꯅ ꯐꯠꯂꯣꯏ ꯍꯥꯏꯕꯁꯨ ꯏꯃꯥ ꯍꯣꯏꯁꯦ ꯈꯜꯂꯨꯗꯦꯕ ꯉꯁꯤ ꯐꯥꯎꯕ ꯍꯥꯟꯅꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯍꯥꯟꯅ ꯀꯔꯤꯝꯐꯥꯎ ꯇꯧꯗꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩ ꯃꯣꯏꯒꯤ ꯂꯧꯁꯤꯡ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯨꯖ ꯅꯣꯝꯖꯗꯅ ꯑꯗꯨꯝ ꯆꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯃꯣꯏꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯤꯡ ꯆꯠꯂꯨꯕ ꯍꯜꯂꯛꯑꯦꯔꯒꯅꯤꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯛ ꯌꯥꯝꯅ ꯃꯣꯏꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯟꯗꯦꯕ ꯑꯗꯨꯅ ꯃꯥꯟꯖꯥꯡ ꯀꯔꯤ ꯀꯔꯥ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯏꯁꯥꯒꯤ ꯂꯥꯏꯁꯪꯐꯥꯎꯗ ꯂꯣꯏꯅ ꯃꯣꯏꯅ ꯀꯧꯈꯥꯏꯗꯅ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯑꯦꯕ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯃꯤꯟ ꯐꯣꯡꯕꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯁꯨ ꯊꯩꯗꯣꯛꯍꯧꯔꯒ ꯊꯝꯍꯧꯅꯦꯕ ꯑꯩꯈꯣꯏꯁꯨ ꯈꯟꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯃꯅꯨꯡꯗ ꯐꯠꯇꯕꯗꯣ ꯃꯣꯏ ꯈꯛꯇꯅ ꯍꯧꯔꯝꯃꯦꯕ ꯑꯩꯈꯣই ꯃꯤꯇꯩꯁꯦ ꯐꯅꯌꯥꯝ ꯇꯥꯔꯤ ꯌꯨꯝꯅꯥꯛ 50-60 ꯍꯦꯟꯅ ꯇꯥꯔꯤꯕꯅꯤ ꯂꯣꯏꯅꯕ ꯑꯃꯠꯇ ꯑꯋꯥꯠꯄ ꯂꯩꯄꯣꯟꯇꯦ ꯃꯣꯏ ꯈꯛꯇꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯈꯜꯂꯦ ꯍꯥꯏꯕ ꯂꯝꯕꯤꯗ ꯆꯠꯄ ꯐꯥꯎꯕꯗ ꯃꯣꯏꯅ ꯊꯠꯇꯅ ꯃꯤꯇꯩ ꯆꯦꯟꯈ꯭ꯔꯦ ꯇꯨꯔꯦꯜꯂꯣꯝꯗ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯆꯦꯟꯕ ꯉꯝꯗꯗꯅ ꯏꯆꯥ ꯅꯨꯄꯥ ꯑꯃꯅ ꯁꯤꯗ ꯄꯥꯏꯔ ꯏꯆꯥ ꯅꯨꯄꯤ ꯑꯃꯅ ꯁꯤꯗ ꯄꯥꯏꯔꯒ ꯑꯍꯤꯡ ꯆꯨꯞꯄ ꯆꯤꯡꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯏꯁꯨ ꯃꯆꯥꯗꯨ ꯍꯨꯟꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯁꯨꯛ ꯆꯥꯎꯕꯤꯗꯨ ꯄꯣꯔꯒ ꯑꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯟꯗꯦꯕ ꯊꯥ 3 ꯍꯦꯟꯖꯜꯂꯛꯑ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯃꯑꯣꯡ ꯀꯔꯝꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯄꯦꯟꯗꯦ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗ ꯆꯦꯜꯂꯛꯄꯗꯣ ꯑꯗꯨꯗꯁꯨ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯥꯟꯗꯤ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨ ꯇꯥꯟꯅꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯆꯦꯜꯂꯦꯕ ꯑꯗꯨ ꯈꯔ ꯊꯠꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯐꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯐꯕꯁꯤꯡꯗꯨꯅꯅꯦ ꯁꯣꯝꯗ ꯆꯠꯂꯨ ꯀꯥꯏꯅ ꯂꯝꯕꯤ ꯇꯥꯛꯄꯤꯔꯒꯅꯦ ꯆꯦꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯪꯂꯥꯇꯣꯡꯕꯤ ꯌꯧꯔꯛꯑꯦ ꯀꯪꯂꯥꯇꯣꯡꯕꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯊꯋꯥꯏꯒꯤ ꯆꯥꯅꯤꯡ ꯂꯩꯇꯥꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯁꯦꯛꯃꯥꯏꯗ ꯂꯥꯛꯄꯅꯦꯕ ꯀꯪꯂꯥꯇꯣꯡꯕꯤꯗꯒꯤꯗꯤ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯆꯦꯜꯂꯛꯄꯔꯥ ꯇꯨꯔꯦꯟꯗ ꯆꯦꯜꯂꯛꯄꯔꯥ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯄꯨꯂꯤꯁꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏꯁꯦ ꯈꯔ ꯆꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯁꯦꯛꯃꯥꯏ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎꯕꯤꯗꯧꯅ ꯇꯧꯔꯒ ꯑꯩꯗꯤ ꯑꯣꯛ ꯈꯣꯡꯉꯒ ꯀꯞꯄꯦ ꯍꯥꯏꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯗꯅ ꯑꯗꯨꯅ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯁꯤꯗ ꯌꯨꯝꯒꯤ ꯑꯋꯥꯕꯗꯨ ꯁꯨꯝ ꯈꯜꯂꯦꯕ ꯀꯥꯎꯕ ꯌꯥꯗꯦꯕ ꯏꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯀꯩꯅꯣꯗ ꯃꯣꯔꯕꯨꯡꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯝꯃꯅꯤ ꯅꯨꯄꯥ 4ꯁꯤ ꯐꯥꯎꯕ ꯐꯅ ꯌꯥꯝꯃꯝꯃꯅꯤ ꯆꯍꯤ ꯑꯩ 65 ꯍꯥꯏꯔꯤꯁꯦ 65ꯗꯤ ꯈꯔ ꯍꯦꯜꯂꯝꯃꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯇꯧꯔꯛꯈꯤꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯇꯦ ꯍꯟꯗꯛꯁꯤꯗꯅꯤ ꯃꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯤ ꯌꯥꯝ ꯄꯥꯝꯕꯒꯤꯅꯤ ꯍꯥꯟꯅꯗꯤ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯒꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯗꯦ ꯑꯩꯈꯣꯏꯅꯁꯨ ꯍꯧꯗꯦ ꯐꯖꯅ ꯂꯩꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯍꯥꯠꯂꯒ ꯆꯥꯔꯒꯦꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯐꯥꯎꯗ ꯃꯣꯏ ꯍꯥꯠꯂꯒ ꯆꯥꯔꯦ ꯀꯩꯅꯣ ꯊꯣꯡꯉꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤꯗꯨꯕꯨ ꯃꯣꯏꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯤ ꯑꯗꯨꯐꯥꯎ ꯉꯝꯃꯦ ꯂꯦꯜꯂꯒꯐꯥꯎ ꯊꯣꯡꯉꯒ ꯆꯥꯔꯦ ꯀꯩꯅꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯉꯤꯁꯦ ꯆꯦꯜꯂꯛꯄ ꯃꯇꯝꯗꯨꯗ
ꯌꯨꯝ ꯀꯩ ꯃꯌꯥꯝꯗꯣ ꯃꯩ ꯆꯥꯛꯄ ꯈꯣꯠꯄꯗꯨꯗꯤ ꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ? ꯎꯗꯕꯅꯦ ꯑꯗꯨꯝ ꯆꯦꯜꯂꯛꯄꯗ ꯑꯗꯨꯝ ꯎꯔꯕꯅꯦ ꯑꯩꯈꯣꯏꯅꯅꯦ ꯅꯦꯄꯥꯂꯤꯒꯤ ꯌꯨꯝ ꯃꯌꯥꯗ ꯈꯔ ꯂꯦꯞ ꯑꯃꯗ ꯈꯔ ꯂꯦꯞ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯁꯦ ꯁꯤꯂꯤꯟꯗꯔ ꯃꯌꯥꯝꯗꯣ ꯄꯣꯛꯈꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯈꯨꯕꯥꯛꯀ ꯈꯨꯔꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯀꯞꯄꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦ ꯆꯦꯜꯂꯛꯑꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝꯗꯨ ꯃꯩ ꯊꯥꯒꯠꯄꯗꯗꯤ ꯉꯥꯎꯋꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯤ ꯈꯔ ꯇꯤꯜꯂꯒ ꯈꯔ ꯕꯣꯔꯣꯡ ꯕꯔꯥꯡ ꯍꯥꯏꯔꯗꯤꯀꯣ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯄꯥꯈꯠꯂꯦꯕ ꯀꯣꯛꯀꯥꯁꯦ ꯆꯠꯄ ꯉꯝꯗꯗꯅ ꯏꯁꯤꯡꯁꯦ ꯑꯃꯝꯕꯗ ꯏꯁꯤꯡꯁꯦ ꯊꯥꯔꯒ ꯀꯣꯛ ꯆꯣꯠꯍꯜꯂꯒ ꯂꯥꯛꯄꯅꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯄꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯣꯛꯑꯒꯅꯦ ꯅꯤꯡꯁꯤꯡꯉꯔꯣꯏꯁꯨ ꯌꯥꯗꯦ ꯌꯥꯝ ꯋꯥꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦꯕ ꯑꯁꯣꯟꯕ ꯑꯃꯁꯨꯅꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯈꯔ ꯀꯜꯂꯤ ꯅꯨꯄꯥꯗꯨꯅ ꯈꯔ ꯄꯤꯛꯏꯕ ꯑꯗꯨ ꯄꯣꯔꯒ ꯄꯨꯔꯛꯏꯅꯤ ꯑꯗꯒꯤ ꯃꯈꯣꯡ ꯌꯥꯎꯗꯕ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤꯅ ꯁꯤꯈ꯭ꯔꯕ ꯑꯗꯨꯁꯨꯅꯦ ꯃꯥꯁꯨ ꯄꯣꯔꯒ ꯄꯨꯔꯛꯏꯕ ꯑꯀꯟꯕꯁꯤꯡꯗꯨꯅ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯌꯥꯅꯕ ꯄꯨꯔꯛꯇꯅ ꯁꯥꯟꯇꯤꯁꯤ ꯍꯟꯖꯜꯂꯛꯑꯦꯅ ꯈꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯂꯩꯕ ꯉꯝꯈꯤꯗꯣꯔꯤꯕ ꯀꯩ ꯍꯟꯖꯜꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯏꯁꯨ ꯃꯆꯥꯗꯣ ꯏꯃꯧꯗꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯄꯣꯛꯂꯛꯄ ꯃꯆꯥ ꯑꯩꯒꯤ ꯏꯁꯨꯗꯨꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯑꯃꯨꯛ ꯇꯥꯜꯂꯒ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯈꯔ ꯌꯥꯝꯅ ꯂꯩꯔꯒ ꯅꯣꯡꯃꯩ ꯈꯔ ꯌꯥꯝ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯏꯁꯨꯁꯤꯡꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯅ ꯃꯐꯝꯗꯨꯗꯗꯤ ꯏꯃꯥꯗꯤ ꯂꯩꯔꯔꯣꯏ ꯃꯐꯝꯗꯨꯗ ꯂꯩꯌꯨ ꯍꯥꯏꯇꯥꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯀꯔꯥꯏꯗꯨꯅ ꯏꯃꯥꯗꯤ ꯆꯪꯍꯜꯂꯔꯣꯏ ꯏꯆꯥ ꯏꯁꯨꯁꯨ ꯈꯨꯠꯁꯜꯂꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯐꯝ ꯖꯒꯥꯗꯣ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯤꯕꯤꯔꯣ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯋꯥꯏꯁꯦ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯖꯔꯒ ꯑꯩꯈꯣꯏ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯂꯩꯍꯟꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕ ꯖꯒꯥꯗꯨꯃ ꯄꯤꯕꯤꯔꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯥꯇꯣꯡꯕꯤ ꯑꯣꯏꯔꯣ ꯀꯂꯥꯕꯥꯏ ꯑꯣꯏꯔꯣ ꯀꯥꯡꯄꯣꯛꯄꯤ ꯑꯣꯏꯔꯣ ꯃꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨ ꯄꯤꯕꯤꯔꯣ ꯍꯥꯏꯕ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯔ ꯊꯨꯅ ꯄꯤꯕꯤꯌꯣ ꯁꯤꯅꯦꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯂꯩꯕꯗꯤ ꯉꯝꯃꯔꯣꯏꯕ ꯑꯗꯨꯗꯗꯤ ꯍꯟꯖꯜꯂꯔꯣꯏ ꯏꯃꯥꯗꯤ ꯑꯗꯨꯗꯗꯤ ꯆꯪꯉꯔꯣꯏ ꯃꯣꯏꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯚꯥꯔꯤꯗ ꯄꯥꯏꯔꯒ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯑꯍꯤꯡꯗ ꯄꯦꯛ ꯍꯥꯏꯔꯕꯁꯨ ꯍꯨꯏ ꯑꯃꯇꯪ ꯈꯣꯡꯉꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤꯅꯀꯣ ꯑꯋꯥꯕꯗꯣ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛ ꯏꯃꯥꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯂꯥꯟꯗꯥꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯁꯛ ꯃꯁꯥ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯂ ꯅꯠꯇ꯭ꯔꯒꯅ ꯏꯈꯪ ꯈꯪꯗꯕ ꯑꯅꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯅꯦꯅ ꯂꯧꯕ꯭ꯔꯥ ꯑꯅꯧꯕ ꯑꯝꯇ ꯅꯠꯇꯦ ꯈꯨꯟꯒꯤ ꯃꯤꯌꯣ ꯀꯥꯡꯄꯣꯛꯄꯤꯒꯤ ꯌꯥꯎꯔꯝꯃꯅꯤ ꯀꯊꯦꯃꯥꯟꯕꯤ ꯌꯥꯎꯔꯝꯃꯅꯤ ꯑꯗꯒꯤ ꯃꯣꯔꯕꯤꯡꯒꯤ ꯌꯥꯎꯔꯝꯅꯤ ꯀꯔꯥꯏ ꯈꯨꯟ ꯃꯉꯥꯗꯨꯒꯤ ꯒꯥꯔꯤ 5-6 ꯆꯠꯈꯤꯕꯕꯨ ꯀꯔꯥꯏꯗꯒꯤ ꯈꯪꯗꯣꯏꯅꯣ ꯌꯥꯎꯔꯝꯒꯅꯤ ꯚꯥꯔꯤꯗ ꯃꯤ ꯈꯨꯟ 7-9ꯒꯤ ꯃꯤ ꯌꯥꯎꯔꯝꯒꯅꯦꯕ ꯒꯥꯔꯤ 4-5ꯅꯦꯕ ꯆꯠꯂꯤꯗꯣ ꯏꯃꯥꯡꯃꯛꯇ ꯊꯧꯔꯒ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯃꯣꯏꯕ ꯅꯨꯡꯗꯥꯡꯉꯩꯗ ꯃꯣꯏꯅ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄꯁꯤꯗꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯩ ꯍꯦꯛ ꯊꯥꯒꯠꯂꯛꯄꯁꯤ ꯄꯨꯡ 7:30 ꯇꯥꯔꯦꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯂꯥꯄꯥꯍꯥꯔꯗꯒꯤ ꯆꯦꯜꯂꯛꯑꯒ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯨꯛ ꯎꯅꯖꯒꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩꯈꯣꯏ ꯀꯂꯥꯄꯥꯍꯥꯔꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯟꯖꯂꯤ ꯀꯧꯏ ꯑꯩꯈꯣꯏ ꯊꯧꯗꯥꯝ ꯁꯥꯒꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯌꯨꯝ 15 ꯌꯨꯝ ꯃꯩ ꯊꯥꯈꯤꯕ 15 ꯑꯩꯈꯣꯏ 8ꯅꯤ ꯃꯩ ꯊꯥꯈꯤꯕꯗꯤ ꯑꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯌꯨꯝ 15 ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯗꯨꯀꯥꯟ ꯅꯨꯡ ꯍꯥꯡꯉꯒ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯃꯤ 82 ꯃꯌꯥꯏꯗ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ
ꯇꯥꯡ 3ꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤꯁꯨ ꯍꯣꯇꯦꯜ ꯗꯨꯀꯥꯟ ꯅꯨꯡ ꯍꯥꯡꯉꯒ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯂꯩ ꯃꯇꯝ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯤ ꯆꯥꯟꯅꯕ ꯃꯤꯁꯤꯡꯅꯁꯨ ꯉꯥꯡꯒꯅꯨ ꯉꯁꯤꯗꯒꯤ ꯅꯣꯏ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯩꯈꯣꯏ ꯌꯥꯝ ꯉꯥꯡꯉꯝꯃꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯃꯐꯝꯗꯨꯗ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯉꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯔꯤ ꯇꯧꯕꯣꯏ ꯑꯁꯤꯒꯨꯝꯕꯗ ꯍꯥꯏꯕꯗ ꯀꯩꯒꯤꯅꯣ ꯃꯩꯇꯩꯂꯣꯟꯗ ꯂꯩꯔꯒ ꯃꯩꯇꯩꯂꯣꯟ ꯉꯥꯡꯒꯅꯨ ꯍꯥꯏꯕꯁꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨ ꯅꯣꯏꯅ ꯍꯪꯕ ꯃꯊꯧ ꯇꯥꯗꯦ ꯉꯥꯡꯒꯅꯨꯗꯤ ꯉꯥꯡꯒꯅꯨ ꯑꯩꯈꯣꯏ ꯃꯔꯣꯟꯗ ꯉꯥꯡꯉꯨ ꯍꯥꯏ ꯐꯔꯦ ꯍꯥꯏꯅ ꯃꯣꯏ ꯃꯔꯣꯟꯗ ꯑꯩꯈꯣꯏ ꯉꯥꯡꯉꯤ ꯑꯗꯣ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯍꯦꯛ ꯄꯨꯡ 8:30ꯁꯦ ꯃꯣꯔꯕꯨꯡꯒꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯄꯥꯎꯁꯦ ꯈꯔ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯁꯤꯁꯨ ꯃꯐꯝꯗꯨꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯛꯏꯕ ꯑꯩꯈꯣꯏꯅ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯕ ꯊꯣꯡ ꯍꯥꯡꯉꯒ ꯂꯩꯒꯗꯕꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯤꯁꯨ ꯃꯣꯏꯅ ꯍꯥꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗꯁꯨ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯔꯦꯂꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯃꯤꯍꯨꯟꯗꯨꯗ ꯆꯣꯡꯉꯒ ꯃꯣꯏꯅ ꯁꯤ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯤ ꯇꯧꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯀꯤꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯣꯏꯗꯣꯛꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯄꯣꯛꯐꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯙꯧ ꯏꯄꯨ ꯂꯣꯏꯅ ꯃꯐꯝꯗ ꯑꯗꯨꯝ ꯄꯣꯛꯆꯔꯒ ꯂꯩꯖꯕ ꯉꯥꯛꯇꯅꯤ ꯂꯩꯕ ꯃꯐꯝꯁꯤꯗ ꯁꯤꯒꯨꯝꯕ ꯇꯧꯕꯗꯤ ꯍꯧꯅꯗ ꯑꯇꯩ ꯑꯅꯧꯕ ꯀꯥꯡꯕꯨ ꯂꯥꯛꯄꯁꯤꯡ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯑꯩꯁꯦ ꯈꯜꯂꯒ ꯂꯩꯔꯤꯕ ꯂꯥꯛꯏꯕ ꯃꯤꯅꯁꯨ ꯉꯥꯡꯕ ꯈꯣꯠꯄ ꯋꯥꯍꯩ ꯃꯣꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯥꯡꯕꯨꯁꯨ ꯀꯥꯡꯄꯣꯛꯄꯤꯗ ꯎꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯥꯍꯩꯁꯦ ꯈꯔ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯈꯪꯉꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯩꯕ ꯌꯥꯗꯅ ꯊꯣꯡ ꯂꯣꯜꯂꯁꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯕꯨ ꯀꯩꯁꯨ ꯇꯧꯗꯣꯏꯅꯣꯅ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯦ ꯃꯥꯅ ꯍꯥꯏꯕꯗꯁꯨ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯁꯤꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤꯅ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ ꯃꯥꯅ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯄꯨꯡ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯃꯣꯔꯕꯨꯡꯗ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯣꯔꯕꯨꯡꯗ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯇꯧꯒꯗꯕꯅꯤ ꯀꯂꯥꯐꯥꯔꯗ ꯍꯦꯛ ꯍꯥꯏꯔꯨꯕ ꯇꯥꯕꯗ ꯑꯇꯩꯒꯤꯗꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯑꯩ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯑꯩꯅꯁꯨ ꯃꯣꯏꯗ ꯍꯥꯏꯒꯗꯕꯁꯨ ꯐꯔꯛ ꯇꯥꯗꯅ ꯒꯣꯄꯤꯕꯤꯌꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯖꯦꯁꯤꯄꯤ 2-3ꯁꯦ ꯃꯣꯏꯁꯦ ꯊꯥꯒ ꯇꯧꯔꯦꯅ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯃꯐꯝꯗꯨꯗ ꯁꯣꯔꯣꯛꯅꯤꯅ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯈꯣꯏꯁꯨ ꯃꯩꯇꯩꯅꯤ ꯃꯣꯏꯁꯨ ꯊꯤꯔꯛꯑꯒ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯠꯀꯗ꯭ꯔꯥ ꯑꯃ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯇꯨ ꯆꯣꯡꯕ ꯐꯥꯎꯗꯅ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯅꯥꯔꯦꯅ ꯍꯥꯏꯁꯟꯅꯔꯒ ꯃꯊꯛꯂꯣꯝꯗ ꯆꯠꯂꯦꯕ ꯄꯔꯁꯥꯟ ꯚꯤꯂꯦꯖꯀꯤꯗ ꯑꯗꯨ ꯅꯦꯄꯥꯂꯤ ꯈꯨꯟ ꯇꯥꯐꯝ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯁꯤꯗꯕꯨ ꯅꯨꯡꯗꯥꯡꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯁꯦꯟꯅꯔ ꯂꯩꯕ ꯃꯑꯣꯡꯗ ꯇꯧꯔꯦꯕ ꯅꯨꯡ ꯊꯣꯝꯗꯅ ꯈꯪꯗꯦ ꯑꯃ ꯇꯧꯗꯅ ꯈꯪꯗꯦ ꯃꯣꯏ ꯗꯣꯡꯗꯥ ꯅꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯑꯁꯤ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯔꯦ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯃꯤ 19ꯅꯤ ꯑꯩꯈꯣꯏ ꯃꯈꯥꯗꯒꯤ ꯀꯩꯅꯣ ꯇꯧꯔ ꯃꯊꯛꯇ ꯑꯩꯈꯣই ꯏꯁꯥꯒꯤ ꯌꯨꯝꯁꯨ ꯂꯩꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯁꯦ ꯍꯥꯏꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗꯁꯨ ꯂꯩꯕꯁꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯅꯨꯡ ꯊꯣꯝꯗꯅ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯂꯩꯕꯁꯨ ꯉꯝꯗꯦ ꯑꯗ ꯁꯥꯔ ꯃꯌꯥꯝ ꯈꯣꯏꯗꯁꯨ ꯄꯨꯂꯤꯁ ꯈꯣꯏꯗꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯥꯔꯃꯤ ꯈꯣꯏꯗꯁꯨ ꯀꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯁꯦ ꯄꯤꯛꯑꯞ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯂꯩꯕꯁꯦ ꯀꯤꯔꯦ ꯅꯨꯡ ꯊꯣꯝꯕ ꯍꯧꯔꯦꯅ ꯍꯥꯏꯕ ꯃꯣꯏꯅ ꯅꯣꯏ ꯆꯤꯡꯗ ꯊꯣꯛꯂꯛꯑꯒ ꯀꯅꯥꯒꯤ ꯃꯐꯝꯗꯅꯣ ꯆꯪꯖꯟꯐꯝ ꯂꯧꯔꯒ ꯂꯩꯔꯣꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯤ ꯑꯃꯃꯝ ꯇꯧꯔꯒ ꯁꯨꯝ ꯄꯨꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯁꯥꯔꯒ ꯑꯉꯥꯡꯁꯤꯅ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯃꯨ ꯁꯥꯔꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯑꯒ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯀꯂꯥꯄꯥꯔꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯃꯣꯏꯁꯨ ꯄꯨꯁꯜꯂꯦ ꯄꯨꯔꯒ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯄꯨꯁꯤꯟꯕ ꯃꯇꯝꯗꯁꯨ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯒꯤ ꯈꯔ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯔ ꯈꯪꯕ ꯑꯗ ꯈꯪꯕ ꯃꯤꯁꯤ ꯃꯤꯡꯕꯨꯗꯤ ꯑꯩꯈꯣꯏ ꯄꯟꯖꯔꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯁꯤꯗꯁꯨ ꯍꯣꯔꯦꯟ ꯑꯦꯇꯦꯛ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯕꯤꯒꯅꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯥꯏꯗꯅꯣ ꯑꯁꯣꯝꯗ ꯏꯝꯐꯥꯜꯂꯣꯝꯗ ꯊꯤꯟꯕꯤꯒꯦꯔꯥ ꯑꯁꯣꯝꯗ ꯊꯤꯟꯕꯤꯕ ꯖꯒꯥ ꯌꯥꯝ ꯀꯨꯏꯅ ꯁꯤ ꯄꯨꯡ 5 ꯐꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯒ ꯄꯨꯔꯦ ꯑꯗꯨ ꯃꯣꯏꯅ ꯂꯥꯏꯔꯣꯔꯣꯝꯗ ꯑꯁꯣꯝꯗ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯁꯦ ꯊꯝꯕꯤꯔꯦ ꯑꯗꯨ ꯊꯝꯕꯤꯔꯛꯑꯀꯥꯟꯗ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯃꯊꯪ ꯄꯨꯅꯔ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯗ ꯌꯧꯔꯛꯑꯦ ꯁꯤ ꯃꯐꯝꯗ ꯌꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣই ꯆꯥꯅꯤꯡ ꯂꯩꯇꯥꯕ ꯈꯪꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯃꯤꯅ ꯈꯜꯂꯅꯤ ꯃꯤꯅ ꯃꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯗ ꯂꯧꯖꯔꯒ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯝ ꯇꯥꯏ ꯑꯗꯨ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯨꯖꯔꯒ ꯑꯩꯈꯣꯏ ꯇꯥꯜꯂꯒ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯉꯁꯤꯐꯥꯎ ꯁꯔꯀꯥꯔꯒꯤꯗꯒꯤ ꯑꯩꯈꯣꯏ ꯆꯥꯔꯒ ꯂꯥꯛꯄ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯨꯖꯔꯒ ꯕꯤꯖꯤꯅꯦꯁ ꯅꯨꯡ ꯇꯧꯔꯒ ꯈꯪꯗꯦ ꯑꯃ ꯇꯧꯔꯒꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯖꯔ ꯑꯗꯨꯝ ꯆꯥꯏ ꯁꯔꯀꯥꯔꯒꯤ ꯍꯥꯏꯕꯗ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯆꯥꯔꯛꯀꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯍꯟꯇꯛ ꯑꯩꯈꯣꯏ ꯆꯥꯔꯤꯁꯤꯅꯤ ꯑꯗꯨꯗꯁꯨ ꯁꯤꯗꯁꯨ ꯌꯦꯡꯁꯤꯟꯕ ꯑꯩꯈꯣꯏꯕꯨ ꯃꯣꯏꯕꯨ ꯄꯩꯁꯥ ꯅꯨꯡꯉꯥꯏꯅ ꯐꯝꯃꯒ ꯆꯥꯔ ꯂꯩ ꯐꯪꯕ ꯈꯣꯠꯄ ꯇꯧꯔꯒꯅ ꯍꯥꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯆꯥꯔꯤ ꯆꯥꯛꯇꯨꯁꯨ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯁꯨ
ꯃꯣꯏ ꯆꯥꯕꯗ ꯆꯟꯗꯦ ꯍꯥꯏꯕ ꯃꯅꯨꯡꯁꯦ ꯈꯅꯥꯎꯗꯒꯤ ꯄꯜꯂꯦꯅ ꯌꯥꯝ ꯊꯤꯅ ꯅꯥꯕ ꯈꯣꯠꯄꯁꯨ ꯌꯥꯎꯔꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣই ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯒ ꯂꯩꯔꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯤ ꯉꯁꯤꯐꯥꯎꯗꯤ ꯆꯦꯟꯕ ꯈꯣꯠꯄꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯆꯦꯜꯂꯛꯏ ꯁꯐꯔ ꯃꯣꯏꯅꯥꯁꯨ ꯑꯩꯈꯣꯏꯗꯁꯨ ꯑꯦꯇꯦꯛ ꯇꯧ ꯅꯨꯡ ꯊꯣꯝꯒꯦꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯣꯟꯊꯔꯒ ꯅꯥꯒꯥꯒꯤ ꯕꯁꯇ ꯑꯩꯈꯣꯏꯁꯦ NICꯒꯤ ꯃꯣꯏꯒꯤ ꯕꯁꯇ ꯑꯩꯈꯣꯏꯁꯦ ꯇꯣꯡꯍꯜꯂꯒ ꯃꯣꯏꯅ ꯂꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯔꯛꯑꯒ ꯁꯤꯗ ꯁꯦꯛꯃꯥꯏꯗ ꯁꯤꯟꯅꯕꯤꯅ ꯁꯦꯛꯃꯥꯏꯗꯒꯤꯅ ꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯝꯃꯅꯤ ꯀꯂꯥꯄꯍꯥꯔꯗꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯆꯦꯜꯂꯒ ꯆꯪꯖꯐꯝ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯄꯤꯛꯑꯞ ꯇꯧꯔꯒ ꯅꯈꯣꯏꯁꯤ ꯀꯥꯡꯄꯣꯛꯄꯤꯗ ꯑꯃꯨꯛ ꯄꯨꯔꯦ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕꯗꯨꯁꯨ ꯏꯔꯥꯡꯁꯦ ꯐꯖꯅ ꯊꯣꯛꯑꯕꯅꯤꯅ ꯅꯣꯏꯗ ꯁꯥꯐꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯇꯝꯗꯨꯗ ꯀꯩ ꯐꯥꯎ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯑꯁꯥꯁꯤꯗ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯍꯤꯡꯉꯔꯣꯏ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯂꯣꯏꯅ ꯑꯉꯥꯡꯁꯤ ꯃꯌꯥꯝ ꯀꯣꯟꯗꯅ ꯑꯗꯨꯝ ꯀꯞꯄꯒ ꯑꯗꯨꯝ ꯂꯩ ꯃꯐꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯊꯨꯅ ꯑꯩꯈꯣꯏ ꯍꯤꯡꯍꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯍꯟꯕꯤꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯕꯤꯒꯅꯨ ꯍꯤꯡꯍꯜꯂꯣꯏ ꯍꯥꯏꯕꯗ ꯅꯣꯏ ꯅꯈꯨꯠꯇ ꯂꯩꯔꯦ ꯅꯣꯏ ꯁꯤꯖꯤꯟꯅꯔꯕꯅꯦ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯈꯣꯏ ꯀꯥꯡꯕꯨꯗ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯕꯤ ꯅꯣꯡ ꯃꯔꯛꯇ ꯆꯣꯠꯅ ꯑꯩꯈꯣꯏ ꯆꯠꯂꯤ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯗ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯁꯥꯔꯈꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯆꯦꯜꯂꯛꯏ ꯃꯐꯝꯗꯨꯗ ꯄꯥꯈꯠꯄ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯄ ꯅꯨꯃꯤꯠꯁꯤ ꯑꯣꯏꯔꯝꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯦ ꯃꯣꯔꯕꯨꯡꯗꯁꯨ ꯆꯤꯡꯊꯔꯒ ꯍꯥꯠꯂꯦꯅ ꯍꯥꯏꯕ ꯐꯥꯎꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯔꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯐꯝꯗ ꯁꯤꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯄꯨꯝꯅꯃꯛ ꯄꯨꯁꯤꯜꯂꯛꯑꯒ ꯃꯐꯝꯗ ꯊꯝꯕꯤꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯑꯩꯈꯣꯏ ꯇꯝꯄꯥꯛꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯃꯐꯝꯗ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯋꯥꯏ ꯊꯥꯗꯣꯛꯄꯗ ꯀꯩꯁꯨ ꯀꯤꯕꯕꯨꯗꯤ ꯂꯩꯇꯦ ꯃꯐꯝ ꯇꯥꯟꯅꯗꯤ ꯑꯩꯈꯣই ꯆꯠꯁꯦꯅ ꯍꯥꯏꯔꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯗꯨꯅ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯨꯡꯅ ꯊꯥꯖꯤꯜꯂꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯑꯁꯨ ꯅꯣꯏ ꯂꯥꯎ ꯈꯣꯡ ꯇꯧꯒꯅꯨ ꯅꯣꯏ ꯄꯥꯛꯊꯔꯒ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯌꯦꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯄꯥꯛꯊꯔꯒ ꯅꯣꯏꯁꯦ ꯀꯩꯅꯣ ꯇꯧ ꯀꯔꯤꯝ ꯄꯥꯈꯠꯄꯤꯒꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯨꯞꯊꯍꯜꯂꯒ ꯕꯁ ꯃꯅꯨꯡꯗ ꯅꯥꯒꯥꯅ ꯃꯣꯏꯒꯤ ꯅꯥꯒꯥꯒꯤ ꯕꯁꯇꯨꯗ ꯑꯩꯈꯣꯏ ꯇꯣꯡꯉꯦ ꯑꯗꯨꯒꯤ ꯕꯁꯇꯨꯗ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯄꯨꯂꯞꯅ ꯑꯩꯈꯣꯏꯁꯦ ꯍꯤꯞꯍꯜꯂꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯈꯤꯕꯅꯦ ꯃꯤ ꯂꯩꯇꯦꯅ ꯍꯥꯏꯔꯒ ꯑꯗꯨ ꯒ꯭ꯂꯥꯁꯁꯤꯡꯁꯨ ꯂꯣꯏꯅ ꯈꯥꯖꯤꯜꯂꯒ ꯒꯥꯔꯤ ꯍꯥꯡꯅ ꯄꯨꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯄꯨꯁꯤꯜꯂꯛꯏꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯗ ꯈꯪꯈꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯃꯅꯤꯗꯤ ꯃꯣꯏ ꯈꯤꯇꯪ ꯉꯛ ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗ ꯎꯕ ꯈꯣꯠꯄꯁꯤꯗ ꯅꯨꯡ ꯃꯣꯏꯅ ꯊꯥꯖꯤꯜꯂꯛꯏ ꯕꯁꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯃꯤꯅꯤ ꯅꯣꯏꯅ ꯀꯩꯗꯧꯕ ꯊꯥꯖꯤꯜꯂꯛꯏꯅꯣ ꯑꯥꯒꯤ ꯂꯩꯕ ꯃꯤꯗ ꯀꯩꯗꯧꯕ ꯊꯥꯖꯤꯜꯂꯤꯅꯣ ꯍꯥꯏꯅ ꯃꯣꯏ ꯅꯥꯒꯥ ꯀꯥꯡꯕꯨꯅ ꯍꯪꯉꯛꯄ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯊꯥꯔꯨꯔꯅꯨ ꯃꯣꯏ ꯃꯁꯦꯟꯗ ꯑꯗꯨꯝ ꯈꯥꯝꯅꯩꯌꯦꯕ ꯃꯣꯏ ꯅꯥꯒꯥꯒꯤꯅꯤ ꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯁ ꯅꯠꯇꯦ ꯅꯥꯒꯥꯒꯤ ꯕꯁꯇ ꯅꯣꯏꯅ ꯊꯥꯔꯤꯁꯤ ꯀꯩꯅꯣ ꯃꯣꯏ ꯃꯁꯦꯟꯗ ꯑꯃꯨꯛ ꯈꯥꯝꯅꯍꯜꯂꯒ ꯑꯗꯨꯝ ꯊꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯃꯣꯔꯕꯨꯡ ꯈꯔ ꯍꯦꯜꯂꯒ ꯀꯩꯅೋ ꯁꯥꯟꯇꯤꯄꯨꯔ ꯍꯦꯛ ꯌꯧꯔꯛꯄ ꯃꯐꯝꯁꯤꯗ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯆꯥꯅꯤꯡ ꯇꯥꯔꯦ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯟꯖꯤꯜꯂꯒ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯐꯥꯎꯏ ꯀꯩꯒꯤꯅೋ ꯍꯥꯏꯔꯗꯤ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯈꯜꯂꯒ ꯈꯪꯗꯕ ꯃꯤꯁꯤꯡꯁꯨ ꯈꯜꯂꯒ ꯇꯧꯈꯤꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯗ ꯃꯐꯝꯗ ꯆꯠꯂꯒ ꯑꯃꯨꯛ ꯐꯖꯅ ꯑꯩꯈꯣꯏ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯝꯗꯕꯨꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯔꯀꯥꯔꯅ ꯁꯨꯃꯥꯏꯅ ꯆꯠꯂꯣꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯁꯤꯔꯣꯅ ꯍꯥꯏꯔꯒ ꯊꯥꯕꯒꯨꯝꯕꯅꯦꯅ ꯑꯩꯈꯣꯏ ꯈꯟꯖꯔꯛꯑꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯀꯨꯏꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯒ ꯂꯩꯃꯤꯟꯅꯕ ꯃꯤꯐꯥꯎꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯄꯁꯤꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯔꯒ ꯆꯪꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯗꯣꯏꯅꯦ ꯑꯗꯨ ꯃꯐꯝꯗꯨꯗ ꯅꯦꯄꯥꯂꯤꯁꯤꯡ ꯂꯩꯌꯦꯅ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯃꯣꯏꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯗꯣ ꯅꯦꯄꯥꯂꯤꯁꯤꯡꯁꯨ ꯃꯣꯏ ꯃꯩꯇꯩꯗ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒꯗꯤ ꯃꯣꯏ ꯀꯨꯀꯤꯅꯁꯨ ꯅꯣꯏꯁꯨ ꯋꯥꯟꯇꯦꯠ ꯂꯥꯎꯒꯅꯤ ꯍꯥꯏꯕ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯗꯨꯗ ꯀꯔꯤꯗꯧꯕꯒꯤ ꯑꯩꯈoi ꯏꯆꯦꯁꯤꯡ ꯊꯣꯛꯄ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯃꯤ ꯀꯩꯗꯧꯕ ꯃꯩ ꯊꯥꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯂꯥꯎꯔꯛꯄ ꯑꯉꯥꯡꯐꯥꯎꯗ ꯋꯥꯟꯇꯦꯠ ꯂꯥꯎꯗꯅ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯑꯉꯥꯡꯁꯤꯁꯨ ꯂꯩꯇꯦ ꯑꯉꯥꯡꯗꯨꯁꯨ ꯆꯦꯟꯈꯔꯦ ꯑꯗꯣ ꯑꯁꯨꯃꯥꯏꯅꯒ ꯇꯧꯔꯤꯕ ꯅꯦꯄꯥꯂꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤ ꯇꯧꯋꯦ ꯈꯣꯠꯂꯦꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯣꯏꯁꯨ ꯂꯩꯐꯝ ꯂꯩꯔꯔꯣꯏ ꯃꯐꯝꯗꯨꯗ ꯍꯥꯏꯅ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅ ꯃꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤ ꯅꯤꯇꯤꯒꯤ ꯗꯤꯃꯥꯏꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯁꯦꯟ ꯅꯨꯡ ꯂꯧꯊꯣꯛꯑꯒ ꯃꯁꯥꯅ ꯑꯗꯨꯝ ꯄꯨꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯌꯥꯎꯋꯤ ꯃꯐꯝꯗꯨꯗ ꯀꯨꯀꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯑꯣꯏꯕꯅꯤꯅ ꯅꯈꯣꯏꯅ ꯅꯥꯟꯊꯣꯔꯛꯅꯕ ꯆꯦꯜꯂꯛꯅꯕ ꯍꯤꯡꯉꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯈꯤꯕ ꯐꯥꯎꯈꯤꯕ ꯀꯤꯈꯤꯕ ꯃꯌꯥꯝꯗꯨꯁꯨ
ꯀꯤꯕꯒꯤ ꯋꯥꯕꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯁꯤꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯥꯖꯗꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯉꯛꯀꯅꯤ ꯁꯤꯗ ꯂꯥꯛꯑꯒ ꯂꯩꯅꯤ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯀꯥꯡꯄꯤ ꯃꯣꯔꯕꯨꯡ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯂꯥꯐꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯂꯞꯅ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯒ ꯑꯩꯈꯣꯏ ꯋꯥꯈꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈꯤꯕ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯒ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗ ꯂꯩꯕꯁꯨ ꯍꯧꯖꯤꯛ ꯉꯝꯗꯦ ꯌꯥꯝ ꯀꯤꯅ ꯑꯩꯈꯣꯏꯁꯨ ꯂꯩ ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯕꯣꯡꯃꯌꯨꯝ ꯅꯕꯆꯟꯗ꯭ꯔ ꯀꯧꯖꯩ ꯏꯁꯥꯒꯤ ꯆꯍꯤ 32 ꯁꯨꯖꯔꯛꯑꯦ ꯑꯩꯈꯣꯏ ꯀꯂꯥꯄꯥꯔꯗꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤ 1936 ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯔꯛꯄꯅꯤ ꯃꯐꯝꯗꯨꯗ ꯎ ꯌꯥꯝꯅ ꯍꯧꯔꯝꯃꯤ ꯎ ꯕꯤꯝꯒꯤ ꯀꯔꯕꯥꯔ ꯇꯧꯔꯒ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯁꯦꯇꯜ ꯇꯧꯔꯒ ꯄꯔꯃꯦꯅꯦꯟ ꯂꯩꯈꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯃꯐꯝꯗꯨꯗ ꯄꯣꯛꯈꯤꯕꯅꯤ 1962ꯗ ꯑꯩ ꯃꯐꯝꯗꯨꯗ ꯄꯣꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯄꯥꯔꯁꯦ ꯀꯂꯥꯄꯥꯔ ꯀꯧꯔꯝꯗꯦ ꯃꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯋꯥꯛꯁꯣꯞ ꯑꯅ ꯀꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯩꯔꯛꯄꯗꯨꯅ ꯌꯨꯝ ꯃꯐꯝꯗ ꯃꯩꯇꯩꯁꯤ ꯌꯥꯝ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯔ ꯍꯣꯡꯈꯤ ꯈꯔ ꯇꯧꯔꯒ ꯌꯨꯝꯅꯥꯛ 25 ꯂꯩ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣই ꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯔꯒ ꯃꯤ 34 ꯂꯩ ꯇꯥꯡ 3 ꯃꯤꯒꯤ ꯇꯥꯡ 3 ꯁꯤꯗ ꯑꯩꯈꯣꯏ ꯀꯂꯥꯄꯥꯔꯗ ꯂꯩꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯂꯩꯕꯅꯤ ꯕꯖꯥꯔꯗ ꯏꯁꯥꯒꯤ ꯗꯨꯀꯥꯟ ꯏꯁꯥꯒꯤ ꯄ꯭ꯂꯣꯠ ꯏꯁꯥꯒꯤ ꯌꯨꯝꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯂꯤ ꯅꯨꯃꯤꯠꯇ ꯃꯣꯏꯒꯤ ꯄꯤꯁ ꯔꯦꯂꯤ ꯀꯦꯝ ꯑꯃꯁꯨ ꯆꯠꯄꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯄꯒꯤ ꯍꯜꯂꯛꯄꯒꯤ ꯃꯤꯁꯤꯡꯁꯦ ꯄꯣꯠ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯧꯋꯤ ꯂꯧꯕꯗ ꯑꯩꯁꯨ ꯅꯍꯥꯟꯒꯩ ꯇꯧꯕꯁꯤꯗ ꯉꯁꯤ ꯔꯦꯂꯤ ꯑꯁꯤꯗ ꯄꯤꯁ ꯔꯦꯂꯤ ꯍꯥꯏꯔꯒ ꯉꯁꯤ ꯄꯣꯠ ꯌꯥꯝ ꯂꯧꯔꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯅ ꯗꯥꯎꯠ ꯈꯔ ꯂꯩꯕ ꯂꯩꯔꯤꯕꯁꯤꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯤꯂꯣꯃꯤꯇꯔ ꯇꯪꯈꯥꯏꯃꯨꯛ ꯆꯠꯂꯒ ꯑꯩꯒꯤ ꯂꯩꯐꯝ ꯌꯨꯝꯁꯤ ꯂꯩ ꯏꯁꯥꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩ ꯂꯧ ꯂꯩ ꯄꯇꯥꯡ ꯈꯛꯇꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯤꯡꯒꯣꯜꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ 5ꯁꯤ ꯄꯨꯂꯞ ꯇꯥꯕꯅꯤ ꯑꯗꯣ ꯑꯇꯩꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯥꯂꯪ ꯑꯃ ꯍꯥꯏꯗꯤ ꯃꯤꯇꯔ 100 100 ꯁꯨꯃꯥꯏꯅ ꯂꯥꯞꯅꯔꯒ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯁꯨ ꯌꯥꯅꯔꯒ ꯃꯔꯨꯑꯣꯏꯅ ꯅꯦꯄꯥꯂꯤꯁꯤꯡꯒ ꯌꯥꯅꯔꯒ ꯇꯥꯕꯅꯤ ꯃꯐꯝꯗ ꯀꯨꯀꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯎ ꯍꯥꯏꯕꯗꯤ ꯅꯥꯒꯥꯁꯤꯡꯁꯤ ꯈꯔ ꯂꯩ ꯅꯦꯄꯥꯂꯤꯅ ꯃꯦꯖꯣꯔꯤꯇꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯗꯣ ꯇꯥꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯏꯔꯥꯡ ꯈꯔ ꯐꯠꯇ ꯃꯥꯜꯂꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯪꯉꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯊꯣꯡ ꯊꯤꯡꯉ ꯌꯨꯝꯗ ꯆꯪꯉꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯣꯟꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯕꯦꯒ ꯑꯃꯗ ꯍꯥꯞꯄꯒ ꯌꯨꯝꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯐꯝꯗ ꯆꯪꯉꯒ ꯆꯥꯛꯁꯤ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯂꯥꯄꯥꯔ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯂꯒ ꯅꯥꯒꯥꯒꯤ ꯈꯨꯟ ꯃꯌꯥꯗ ꯃꯩꯇꯩꯁꯤ ꯑꯗꯨꯗꯅ ꯈꯔ ꯀꯨꯡꯅ ꯇꯥꯏ ꯑꯗ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯣꯔꯕꯨꯡꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯎꯔꯦ ꯃꯣꯔꯕꯨꯡ ꯁꯄꯅꯃꯦꯅꯥ ꯐꯥꯎꯕ ꯏꯔꯥꯡꯁꯤ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯅꯍꯧꯕꯅ ꯐꯩ ꯍꯥꯏ ꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯆꯤꯡꯕꯅ ꯑꯗꯨ ꯈꯟꯅꯅꯕꯒꯤ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯄꯣꯔꯛꯇꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯝꯇ ꯔꯦꯗꯤ ꯇꯧꯍꯧꯗꯦ ꯆꯦꯛꯁꯤꯟꯕꯁꯨ ꯂꯩꯍꯧꯗꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯔꯥꯞꯄꯗꯒꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯂꯣꯟꯗ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯍꯥꯏꯔꯤꯕ ꯂꯣꯟꯁꯦ ꯈꯪꯕꯅ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯈꯟꯅꯔꯦ ꯁꯤꯗ ꯃꯩꯇꯩ ꯈꯨꯜꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯛꯈꯤ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯡꯁꯤ ꯈꯤꯡꯕ ꯄꯣꯁ ꯈꯤꯡꯕ ꯃꯤ ꯃꯌꯥꯝ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯁꯦ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯏꯟ ꯐꯪꯗꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯗꯩ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯅ ꯒꯥꯔꯤ ꯃꯆꯥ ꯆꯠꯈ꯭ꯔꯦ ꯂꯩꯇꯕꯅ ꯈꯣꯡꯗ ꯇꯧꯔꯒ ꯆꯦꯜꯂꯒ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯈꯨꯜ ꯍꯥꯏꯗꯤ ꯊꯪꯒꯥꯜ ꯅꯥꯒꯥ ꯇꯨꯅꯨꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯈꯥꯡꯈꯤ ꯈꯥꯡꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 12 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯇꯥꯡ 3ꯒꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯔꯛꯑꯦ ꯃꯩ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯂꯥꯞꯅ ꯎꯏ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯛꯆꯥꯡꯁꯦ ꯅꯤꯛꯈꯤ ꯁꯥꯎꯅꯤꯡꯈꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯁꯤꯡ ꯌꯥꯝꯃꯕ ꯃꯈꯣꯏꯒꯤ ꯁꯛꯇꯤꯃꯥꯟ ꯑꯃꯁꯨꯡ ꯑꯣꯛꯇꯣꯗ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯔꯥꯞꯄꯅꯤꯅ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 3 4 ꯇꯥꯕ ꯐꯥꯎꯕ ꯌꯨꯝ ꯑꯗꯣ ꯃꯩ ꯆꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯪꯁꯪꯅ ꯎꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯤꯅꯠ 10 15ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯍꯧꯕꯗꯒꯤ
ꯑꯁꯣꯛ ꯑꯄꯟ ꯑꯁꯣꯛ ꯑꯅꯥꯗꯤ ꯑꯝꯇ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯪꯒꯥꯜ ꯅꯥꯒꯥ ꯈꯨꯜꯗꯨꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯗ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯈꯪꯅ ꯆꯥꯟꯅꯕꯗ ꯆꯦꯟꯁꯤꯜꯂꯒ ꯂꯩꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯒ ꯄꯨꯟꯁꯤꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟ ꯑꯅꯥ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯣꯝꯖꯤꯟꯅꯕ ꯂꯥꯛꯅꯕ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯕꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯛꯈꯤ ꯈꯔꯁꯨ ꯆꯤꯊꯍꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯤꯕꯁꯤꯡꯗꯣ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯈꯨꯟ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯀꯔꯤ ꯀꯔꯥ ꯃꯣꯏꯅ ꯍꯥꯏꯗꯅꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯀꯩꯅꯣ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯣ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯐꯠꯇꯦ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯎꯔꯦ ꯍꯥꯟꯅ ꯁꯨꯅꯕ ꯌꯥꯎꯔꯦ ꯈꯨꯟꯁꯤ ꯀꯌꯥ ꯆꯥꯎꯗꯕꯅꯤꯅ ꯀꯨꯀꯤꯅ ꯁꯔꯥꯎꯟꯗꯦꯠ ꯍꯥꯏꯕꯗꯤ ꯀꯥꯡꯄꯤꯔꯣꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯀꯩꯊꯦꯜꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯍꯥꯏꯕꯤꯅ ꯑꯀꯣꯏꯕꯁꯦ ꯀꯨꯀꯤꯒꯤ ꯃꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯗꯨꯗ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯅꯈꯣꯏꯁꯨ ꯀꯟꯕ ꯃꯇꯝꯗ ꯅꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯟ ꯈꯨꯜꯂꯥꯛꯄꯅ DCꯗ ꯂꯥꯏꯟ ꯂꯧꯏ ꯑꯗꯨ DCꯒꯤ ꯂꯥꯏꯟ ꯐꯪꯗꯕꯗꯒꯤ SPꯗ ꯑꯃ ꯂꯧꯏ SPꯒꯤ ꯂꯥꯏꯟ ꯑꯃ ꯐꯪꯗꯕꯗꯒꯤ OCꯗ ꯂꯥꯏꯟ ꯂꯧꯕ ꯃꯇꯝꯗ OCꯗ ROP ꯆꯠꯂꯝꯕꯗꯒꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯕꯤꯔꯛꯇꯅ ꯃꯈꯣꯏ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯒꯥꯔꯤ 7 ꯑꯩꯈꯣꯏꯁꯦ ꯄꯤꯛꯑꯞ ꯇꯧꯔꯒ ꯀꯥꯡꯄꯣꯛꯄꯤ ꯑꯥꯔꯃꯤ ꯀꯦꯝꯗ ꯑꯩꯈꯣꯏꯁꯦ ꯄꯨꯕꯤꯔꯛꯄ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯔꯦ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯁꯨ ꯃꯤ ꯈꯔ ꯀꯥꯡꯄꯣꯛꯄꯤ ꯑꯗꯥꯏꯒꯤ ꯃꯤ ꯈꯔ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯊꯣꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤ ITꯒ 4 ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯒ ꯇꯧꯔ ꯆꯥꯎꯔꯥꯛꯅ ꯃꯤ 350-60 ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯁꯨꯕ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯁꯦꯐꯥꯏꯁꯦ ꯃꯈꯣꯏ 11 ꯈꯛ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯣꯏ ROP ꯆꯠꯈꯤꯅ ꯃꯈꯣꯏꯁꯦ ꯂꯩꯔꯝꯃꯤ ꯃꯣꯏꯅ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯆꯥ ꯄꯤꯔꯛꯑꯒ ꯆꯥꯛꯁꯨ ꯄꯤꯖꯔꯦ ꯊꯨꯀꯠꯄ ꯄꯥꯈꯠꯄ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ ꯊꯥꯕꯁꯨ ꯈꯪꯗꯦ ꯅꯨꯡꯗꯥꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯣꯏ ROP ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯑꯩꯒ ꯍꯤꯟꯗꯤ ꯂꯣꯟꯗꯅ ꯋꯥꯔꯤ ꯁꯥꯀꯥꯟꯗ ꯁꯥꯔ ꯑꯀꯣꯏꯕꯁꯤ ꯂꯣꯏꯅ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯇꯔꯥ ꯑꯃꯅꯤꯒ ꯈꯥꯔꯒ ꯂꯩ ꯃꯁꯤꯗ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯗꯤ ꯅꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯒꯤ ꯅꯈꯣꯏꯒꯤ ꯀꯝꯕ ꯀꯦꯄꯥꯁꯤꯇꯤ ꯂꯩ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯁꯥꯔꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯃꯤ 19 ꯈꯛꯇꯅꯤ ꯅꯈꯣꯏ ꯉꯥꯛꯄꯁꯦ ꯈꯔ ꯋꯥꯒꯅꯤ ꯑꯗꯨ ꯅꯣꯏ ꯑꯇꯩ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯄꯥꯈꯠꯈꯤꯅꯤ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯅꯣꯏ ꯐꯅꯕ ꯁꯤꯟꯒꯅꯤꯅ ꯃꯈꯣꯏꯅ ꯇꯞꯊꯔꯒ ꯑꯩꯈꯣꯏꯁꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯕꯗ ꯆꯥꯛ ꯆꯥꯔꯣ ꯆꯥ ꯊꯛꯑꯣꯅ ꯃꯣꯏꯅ ꯈꯨꯗꯛꯇ ꯃꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯆꯥꯛ ꯈꯔ ꯆꯥꯔꯦ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯥꯁꯤ ꯊꯛꯄ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅꯁꯨ ꯆꯥꯍꯧꯗꯕꯁꯨ ꯌꯥꯎꯒꯗ ꯃꯐꯝꯗꯨꯗ ꯒꯥꯔꯤ 5-6 ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯗꯨꯗ ꯄꯨꯔꯒꯗꯕꯅꯤ ꯆꯠꯂꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯗ ꯂꯣꯏꯅ ꯇꯣꯡꯍꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯁꯦ ꯇꯣꯡꯈꯠꯄꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯊꯣꯃꯥꯁ ꯒ꯭ꯔꯥꯎꯟ ꯍꯥꯏꯔꯤꯕ ꯖꯒꯥꯗ ꯃꯤ 500-400 ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯅ ꯅꯈꯣꯏ ꯀꯨꯝꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯈꯣꯏꯁꯦ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯁꯤ ꯃꯣꯏꯅ ꯑꯋꯥꯡꯂꯣꯝꯗ ꯊꯧꯒꯗ ꯊꯥꯎ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯣꯏꯅ SPꯒꯤ ꯀ꯭ꯋꯥꯇꯔꯗ ꯊꯧꯖꯤꯟꯕ ꯃꯇꯝꯗ SPꯒꯤ ꯑꯗꯨꯗ ꯊꯥꯎ ꯊꯤꯟꯅꯕꯒꯤ ꯅꯨꯡꯅꯥꯡꯅ ꯈꯔ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯄꯥꯈꯠꯄꯅ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯑꯗꯨ ꯇꯧꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯃꯌꯥꯝꯁꯤ ꯏꯂꯥꯎ ꯂꯥꯎꯅꯔꯛꯄ ꯃꯌꯥꯝꯅ ꯊꯛꯀꯠꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯅꯈꯣꯏ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯐꯥꯗꯒꯣ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯁꯤ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯒ ꯑꯗꯨꯗ ꯄꯨꯡꯈꯥꯏ ꯑꯃꯒꯨꯝꯕ ꯑꯩꯈꯣꯏ ꯗꯤꯇꯦꯟ ꯇꯧꯔꯒ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯊꯥꯎ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯃꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯁꯦ ꯁꯦꯅꯥꯄꯇꯤꯔꯣꯝ ꯇꯥꯟꯅ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯝꯕꯨꯡ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜꯗꯣ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯤꯈꯤ ꯃꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯣꯏꯒꯤ ꯄꯨꯂꯤꯁ OC ꯑꯃꯁꯨꯡ SP ꯒꯥꯔꯤꯁꯤ ꯏꯟꯅꯔꯒ ꯂꯥꯛꯈꯤ ꯑꯩꯈꯣꯏꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏꯕꯨ ꯏꯁꯀꯣꯔꯠ ꯇꯧꯔꯒ ꯂꯥꯛꯄꯤꯔꯤꯅꯦꯅ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒꯤ SPꯒꯤ ꯑꯗꯨꯗ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏꯁꯤ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯂꯥꯏꯔꯧꯁꯤꯡ ꯖꯂꯥꯃꯨꯈꯤ ꯍꯥꯏꯅ ꯃꯣꯏ ꯍꯤꯟꯗꯤꯁꯤꯡꯅ ꯁꯤꯐꯥꯏꯁꯤꯡꯅ ꯍꯥꯏꯅꯩ ꯃꯗꯨꯒꯤ ꯆꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯀꯦꯝꯗꯨꯗ ꯊꯨꯡꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏ ꯑꯍꯥꯟꯕ ꯊꯨꯡꯕꯗ ꯅꯈꯣꯏ ꯁꯤꯗ ꯂꯩꯒꯗꯕ ꯅꯈꯣꯏ ꯂꯩꯐꯝ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨ ꯅꯈꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯀꯗꯅ ꯑꯩꯈꯣꯏ ꯃꯤꯅꯠ 10-15-20ꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯊꯪ ꯒꯥꯔꯤ ꯇꯣꯡꯈꯠꯂꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯂꯩꯅꯕ ꯃꯣꯏꯒꯤ ꯔꯦꯁ ꯍꯥꯎꯁ ꯃꯈꯣꯏꯒꯤ ꯁꯥꯔꯝꯃꯦ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 खरे हेल्प स्वाद थोंगा मोगी अचौब ब्लॉक लेरमे ब्लॉक 11 लेरमे ब्लॉक 11 से अखोई मैम से मथा मखा लोंजर अखोई रूम रूम पीरगा मखोइना याम फजन सेवा तौरा अखोई पोथा हलखी मतमदुदा अखोई लेरगा अखोई चाब तब मोइना एरेंज फजन तौगी मोइना सिक्योरिटी फजन पी फजन कनो तौई मफम अदुदा अखोई की वखन से खरा लेतारे मरमदी मफम द कुकी चंग ngamlaroi irang di oiroi hana अखोइना खाली अदुबु युम थादो अगा चेलपई अवाबदि अखोइदा मैजाकी अदम फाउदबन फाउई पोथाबा तुम चाब यादी अदुदगी
tang terit ki tungda migi tang terit ki nungdang sidida mogi army captain ama lai nakoi gi block 1 2 3 si nakoi hujik chalagani gari taruk phange masida nakoi imphal yauna thilagani na moi hai ada akoi gi block si akoi na adugi moi 1 2 3 gi wang bada leba block oibna akoi ji athagi nimi taga dugi mo akoi kaim te arrange tawde block ohum je sak pijara matungda makoi na captain ama lai la matun hai nakoi lon arrange taro gari tara mathai chore sida loi tonga gadamni haraga bus ama yaure atai mo gi tatang hatani adu akoi myam se kanana chade akoi da porokpa phiron khara akoi na illi seli chari ba mone sapai piramado adu moi thambiramaga akoi adu digi tholaga gari se tongkhale tongkham tamda gari se da adu ki matik chille nupi angang sing se akoi na sebga tonwa nupi sing se man tongkhala koi nupa sing mata da tongaga akoi gari se da bora namagumna por habagumna koi se loina phamda laga makoi na hai nakoi sidida koina chapam chen sida nakoi kanamta langano kariguma khamba tarju ama tarju noi amata kano tobugino mobile op switch off loina tobiu hana mokoina warning pi nakoi damta koina sebat phajana tawgani na moina akoi gi body se nakanda sapai ani na moi paraga nga koi se adudagi thogdok bo horaki horo matangda akoina lairo sorok yorum da sida koi punghai gumba patharaga moi army arrangement toraga moi lambi moi tres tu clear oibro oidabra moni thiba male adu da khoi kadam ta khangwale ti khoi tu min na phamdan lai wadi wai saju sai sorom se wai adu se war se wana khoi bu thwai si tabu hingadi nupi nga se kanwa ngamati hena koina aki tu jong mama ya chuna phadaraga mokhoi bu guard toraga koina konaraga koina khangki adu de khoi je tamna lakuna hojiki tang tarit ki nungdang gi pung 12 ama swaida khoi samai police ta thungni tubom tamda moina chamai police ta sinaramoga makhoi se halaga sakhre sakramtana chamai police tagi akhoi se chamai gi tulihal high school hari basida relief camp hangami maduda akhoi je pusan biraga akhoi se bafun maduda thambiraki jaba thapa phajana tora arrange tora mukhon thambiraga akhoi awana se yamna nungaina patha laki adai matungdagi akhoi se jun gi tang kutarit ki ayuk sida akhoi se sigi DC gi makhada laiba trade center gi sigi relief camp sida khoi se masum sida bus mari manga toroga kholaga khoi masum sida thabiraga ngasi bhoga sida sum lejiri bisin ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯇꯥꯡ 3ꯒꯤ ꯄꯨꯡ 8 ꯃꯤꯅꯤꯠ 10 23 ꯃꯈꯥ ꯑꯁ꯭ꯋꯥꯏꯒꯤ ꯆꯥꯎꯔꯥꯛꯄ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯁꯦ ꯇꯥꯡ 8ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯣꯏꯁꯤ ꯔꯦꯂꯤ ꯑꯃ ꯆꯠꯂꯦ ꯃꯣꯏꯅ ꯆꯠꯂꯤꯕ ꯔꯦꯂꯤꯁꯦ ꯄꯤꯁ ꯔꯦꯂꯤꯅꯤꯗꯤ ꯍꯥꯏꯔꯒ ꯕꯦꯛ ꯃꯅꯤꯡꯗ ꯕꯦꯛ ꯖꯥꯜꯂꯒ ꯊꯥꯡꯇꯨꯞ ꯀꯔꯤ ꯀꯔꯥ ꯀꯩ ꯀꯩꯅꯣ ꯆꯩ ꯀꯔꯤ ꯀꯩꯅꯣ ꯄꯨꯔꯒ ꯆꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯀꯔꯝꯕ ꯄꯤꯁ ꯔꯦꯂꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯆꯠꯂꯤꯕ ꯄꯤꯁ ꯔꯦꯂꯤ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯂꯝꯗꯦ ꯄꯤꯁ ꯔꯦꯂꯤ ꯂꯣꯏꯁꯜꯂꯒꯁꯨ ꯑꯩꯈꯣꯏ ꯃꯣꯏꯒ ꯀꯧꯃꯤꯟꯅꯔꯝꯃꯤ ꯉꯥꯡꯃꯤꯟꯅꯔꯝꯃꯤ ꯗꯨꯀꯥꯟ ꯍꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ ꯍꯥꯏꯕ ꯑꯗꯩ ꯄꯨꯡ 8 ꯇꯥꯔꯛꯄꯁꯤꯒ ꯑꯩꯈꯣꯏꯁꯦ ꯈꯔ ꯄꯥꯎꯁꯦ ꯂꯥꯛꯅꯔꯦ ꯄꯨꯡ 6 ꯐꯥꯎ ꯑꯩꯈꯣꯏꯁꯦ ꯅꯣꯔꯃꯦꯜꯗ ꯂꯣꯏ ꯂꯩꯃꯤꯟꯅꯔꯝꯃꯦꯕ ꯑꯗꯩ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯗ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯁꯤꯒ ꯀꯥꯡꯁꯤ ꯈꯤꯡꯉꯛꯑꯦꯕ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯏꯅꯥꯎꯁꯤꯡ ꯊꯣꯛꯄ ꯃꯣꯏ 6ꯁꯦ ꯂꯥꯛꯑꯦ 이제 그러면 또 시노 거기서 사키브나 파라드라이나 아다 아이나 하야바 그래도 왜 저도이노 하나서 수마이나 또 기바 kaya ama lay ado nongalga dum changsalga dum leiba ngaktani mogi minaso dum akoida layu ka su tawroi khole dum haiba ngaktani adu so pudi jumda cha ising thonga nuaina tum tho lei thoksi moi sorok ka langjabani ka su tawroi haibagi wakhanje akoi se sumaina khallureba khalakpasi ga tanjasi ga moi se ta akoi haying khorang opsalakpase nongmaidagi karidagi ekta pairaga hekta upsalaga ihan hanbada moina mai thabase moirangdagi ni moise nga jolaga leibani kongpida moigi dukan sana mai thare akoi se chen thore aba adu mai tharakpade akoi se chen thore aba mai thariba mafamsiga akoi jumgade yam naknare aba adai lambi sida sorok sida hekta mayam je hupsalaga leire akoi se akoi thangnabada leiminaba mayang singna akoi se bula onoi siba tare chen thoro hana akoi isang akta ko haibadi nongala sangba jabagi wakhanda dum khallaga akoi se dum isang akta chen thorakpane aba ai chen thoraga ngak leiraga moisina mo kare akoi gi dukan se muk thugaire akoi gi siga mapa siga neba moina neiri se asi neiraga puloi lora kanda neba moigi lan kare numitu gi lepkhibase adudagi di akoi gi nga jomba gi dukan se thugaire akoi gi nga jombai dukan su moina thugaire
ꯑꯗꯩ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯁꯤꯒ ꯀꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯁꯦ ꯂꯣꯠꯂꯒ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯃꯒꯤ ꯌꯨꯝꯗ ꯑꯗꯩ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡ ꯀꯥꯎꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯇꯥꯔꯦꯕ ꯇꯥꯕꯁꯤꯗ ꯑꯗꯩ ꯃꯣꯏꯅ ꯀꯣꯟꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯄꯁꯤꯒ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯂꯥꯎꯏ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯣꯏꯒꯤ ꯃꯔꯣꯟ ꯃꯤꯇꯩ ꯍꯣꯜ ꯇꯥꯏꯅꯀꯣ ꯃꯤꯇꯩ ꯊꯤꯌꯨ ꯃꯤꯇꯩ ꯍꯥꯠꯁꯤꯅ ꯃꯣꯏꯁꯦ ꯂꯥꯎꯔꯛꯄꯁꯦ ꯑꯩꯈꯣꯏ ꯇꯥꯔꯦ ꯑꯗꯨꯗꯩ ꯇꯥꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯒꯁꯨ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯔꯣꯏ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯆꯦꯜꯂꯁꯦꯅ ꯑꯩꯈꯣꯏ ꯃꯥꯄꯟꯁꯦ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯀꯥꯈꯠꯂꯦ ꯀꯥꯈꯠꯄꯁꯤꯒ ꯉꯁꯥꯏ ꯁꯣꯔꯣꯛ ꯂꯣꯝꯗꯩ ꯆꯪꯕꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯆꯤꯡ ꯂꯣꯝꯗꯩ ꯀꯥꯔꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯃꯇꯝꯗꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯀꯂꯥꯀꯁꯦ ꯅꯤꯛꯑꯒ ꯋꯥꯈꯜ ꯑꯃ ꯊꯣꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯌꯥꯅꯨꯄꯥꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃꯒ ꯕꯥꯏꯛ ꯑꯃꯒ ꯃꯩ ꯊꯥꯔꯛꯄꯁꯤꯒ ꯑꯉꯥꯡꯗꯨꯅ ꯀꯞꯄꯛꯄꯅꯦꯅꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯩ ꯊꯥꯔꯛꯑꯦꯅ ꯀꯞꯄ ꯑꯩꯅ ꯀꯞꯀꯅꯨ ꯇꯨꯃꯤꯟ ꯂꯩꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯀꯤ ꯋꯥꯜꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯃꯅꯨꯡꯗ ꯆꯪꯕꯅꯦꯕ ꯆꯪꯕꯁꯤꯒ ꯄꯨꯂꯤꯁ ꯃꯅꯨꯡꯁꯤꯒ ꯑꯃꯨꯛ ꯃꯤꯇꯩ ꯄꯨꯂꯤꯁꯁꯦ ꯑꯅꯤꯈꯛꯇꯪ ꯂꯩꯔꯝꯃꯤ ꯑꯩꯅ ꯅꯣꯏꯒꯤ ꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯊꯨꯒꯥꯏꯔꯤꯁꯦ ꯈꯪꯗ꯭ꯔꯥ ꯅꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯈꯔ ꯁꯤꯃ ꯈꯛꯇꯪꯗꯤ ꯅꯣꯏ ꯀꯜꯍꯧꯁꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ SP ꯀ꯭ꯋꯥꯇꯔꯗꯅꯤ ꯍꯥꯏꯔꯦꯕ ꯑꯗꯩ ꯄꯨꯂꯤꯁꯁꯤꯒ ꯑꯩꯒꯁꯦ ꯉꯥꯏꯍꯥꯛ ꯉꯪꯅꯔꯦ ꯍꯥꯏꯕ ꯅꯣꯏ ꯀꯔꯤꯝꯇ ꯑꯣꯔꯗꯔ ꯐꯪꯗ꯭ꯔꯥ ꯅꯣꯏ ꯁꯤꯐꯥꯏ ꯃꯌꯥꯝ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅ ꯉꯪꯅꯔꯦ ꯍꯥꯏꯕ ꯉꯪꯅꯕꯗꯩ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯏꯇꯩꯃ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯅꯤꯈꯛꯇꯪꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯇꯩꯗꯤ ꯇ꯭ꯔꯥꯏꯞ ꯕꯨꯀꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯁꯤꯗ ꯃꯤꯇꯩ ꯂꯩ ꯈꯪꯅ ꯆꯪꯉꯛꯑꯁꯨ ꯑꯩꯈꯣꯏ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯣꯏꯅ ꯑꯩꯈꯣই ꯍꯥꯠꯄ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯁꯨ ꯑꯃꯃꯝ ꯍꯥꯠꯁꯤ ꯍꯥꯠꯇꯅꯗꯤ ꯑꯩꯈꯣꯏ ꯁꯤꯔꯔꯣꯏꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯅꯤꯁꯤꯒ ꯑꯩꯈꯣꯏꯁꯤꯒ ꯉꯥꯡꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯀꯤꯔꯒ ꯂꯩꯔꯦꯕ ꯑꯗꯩ ꯅꯣꯡꯁꯦ ꯉꯥꯜꯂꯛꯑꯦ ꯄꯨꯡ ꯇꯥꯡ 4ꯒꯤꯁꯤꯒ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯦ ꯄꯨꯂꯤꯁ ꯑꯣꯁꯤꯁꯦꯅ ꯀꯧꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯧꯊꯣꯔꯛꯄꯁꯤꯒ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯔꯦ ꯃꯝꯃꯤꯉꯩꯁꯤꯒ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯨꯊꯕꯤꯌꯨ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯁꯨꯝ ꯈꯟꯊꯕꯗ ꯑꯩꯈꯣꯏꯗꯤ ꯆꯠꯈ꯭ꯔꯅꯤ ꯂꯩꯍꯧꯔꯤꯕ ꯃꯤꯇꯩꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯍꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯁꯤꯒ ꯐꯣꯟ ꯅꯝꯕꯔꯁꯦ ꯇꯧꯔꯒ ꯀꯗꯥꯏꯗ ꯃꯤꯇꯩ ꯂꯩ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯀꯧꯔꯦ ꯑꯗꯩ ꯀꯧꯔꯒ ꯈꯔ ꯂꯥꯛꯑꯦ ꯑꯗꯩ ꯂꯥꯛꯄꯁꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ SPꯒꯤ ꯀ꯭ꯋꯥꯇꯔꯗ ꯑꯃꯨꯛ ꯄꯨꯔꯦ ꯑꯗꯩ ꯄꯨꯕꯗ SPꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ 22 ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯎꯟꯄꯤꯒꯤꯁꯦ ꯃꯇꯝꯗ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯤ 10 ꯃꯌꯥꯃꯨꯛꯇꯤ ꯁꯨꯔꯤ ꯃꯇꯝꯗꯨꯒ ꯌꯥꯝꯗ꯭ꯔꯤ ꯑꯌꯨꯛꯁꯨ ꯉꯜꯂꯤꯕꯅꯤꯅ ꯑꯗꯒꯤꯗꯤ 22 ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯒ ꯑꯩꯈꯣꯏꯁꯦ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯃꯒ ꯑꯩꯈꯣꯏꯁꯦ ꯇꯥꯟꯅꯔꯦ ꯃꯤꯁꯦ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯒꯦ ꯍꯥꯏꯅꯀꯣ ꯃꯊꯪ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯅꯔꯒ ꯑꯩꯈꯣꯏ ꯀꯥꯎꯟꯄꯤꯗ ꯃꯤ ꯀꯌꯥ ꯂꯩ ꯂꯥꯛꯇꯕꯅ ꯀꯔꯥꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯈꯪꯒꯠꯂꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥꯎꯟꯄꯤꯒꯤ ꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯁꯤꯍꯜꯂꯔꯣꯏ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯧꯈꯠꯂꯛꯄꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯁꯦ ꯂꯥꯛꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯥꯎꯟꯄꯤꯗꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏꯕꯨꯡ ꯀꯔꯤ ꯀꯔꯥ ꯀꯂꯥꯐꯥ ꯅꯨꯡꯐꯥ ꯄꯨꯜꯂꯒ ꯑꯗꯨꯝ ꯃꯤ ꯆꯍꯨꯝ ꯃꯌꯥꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯔꯦꯕ ꯃꯣꯏ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯍꯟꯁꯤꯡꯁꯦ ꯃꯣꯏꯁꯦ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯝꯃꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯒꯤꯅꯤ ꯃꯥꯅ ꯃꯣꯏꯒꯤ ꯊꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯊꯤꯜꯂꯛꯑꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯍꯟꯁꯤꯡ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯀꯥꯎꯟꯄꯤꯗꯗꯤ ꯂꯩꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯄꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯥꯎꯟꯄꯤꯗ ꯑꯗꯨꯒꯨꯝꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯐꯥꯏ ꯀꯦꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤ ꯍꯥꯠꯅꯤꯡꯗꯕ ꯆꯪꯖꯐꯝ ꯄꯤꯕꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯍꯧꯖꯤꯛꯀꯤ ꯅꯧꯔꯤꯉꯩꯗꯨꯒ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯝꯃꯔꯣꯏꯗ꯭रा ꯍꯥꯏꯅ ꯈꯜꯂꯦ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯎꯕꯗ ꯍꯥꯠꯅꯤꯡꯉꯅꯤ ꯉꯁꯥꯏ ꯂꯨꯅ ꯇꯤꯟꯅꯔꯛꯑꯒꯁꯨ ꯃꯊꯪ ꯁꯨꯝ ꯇꯧꯅꯔꯛꯑꯕꯅꯤꯅ ꯃꯇꯝꯗꯨꯒꯗꯤ ꯃꯣꯏꯅꯁꯨ ꯊꯤꯜꯂꯛꯑꯦ ꯌꯥꯝꯅ ꯊꯤꯜꯂꯛꯑꯦ 3-4 ꯑꯗꯨꯝ ꯀꯨꯀꯤꯁꯤꯡꯅꯁꯨ ꯊꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯞꯄꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯞꯄꯤ ꯃꯌꯥꯡꯒꯤ ꯌꯨꯝꯗꯨꯗ ꯆꯪꯖꯐꯝ ꯂꯧꯔꯝꯃꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯅ ꯂꯥꯛꯄꯗꯣ ꯀꯌꯥꯝꯅ ꯂꯥꯞꯄꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯀꯌꯥꯝꯅ ꯀꯤꯈꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯁꯣꯔꯣꯛꯇꯩ ꯄꯪꯂꯥꯛꯇꯤ ꯂꯥꯞꯇ꯭ꯔꯦ ꯑꯩꯈꯣই ꯌꯨꯝꯒ ꯃꯌꯥꯡꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯊꯪꯅꯕꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯁꯨ ꯌꯨꯝ 5ꯃꯨꯛ ꯈꯦꯠꯅꯩ ꯑꯗꯣ ꯁꯣꯔꯣꯛꯂꯣꯝꯗꯩ ꯊꯣꯛꯄ ꯌꯥꯗꯕꯗꯩ ꯆꯤꯡꯂꯣꯝꯗꯒꯤ ꯆꯠꯄꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯠꯅꯕ ꯃꯔꯛꯁꯦ ꯃꯐꯝꯗꯨꯒ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥ ꯑꯅꯤꯁꯨ ꯌꯥꯎꯔꯤꯅꯦꯕ ꯃꯐꯝꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯛ ꯅꯤꯛꯑꯒ ꯀꯤꯔꯒ ꯀꯞꯄꯒ ꯂꯥꯎꯕꯒ ꯃꯈꯣꯟꯗꯤ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯃꯈꯣꯟꯗꯤ ꯊꯣꯛꯄ ꯌꯥꯗꯦ ꯍꯧꯖꯤꯛꯇꯕꯨ ꯈꯤꯇꯪ ꯁꯥꯐꯔꯛꯑꯦ ꯏꯕꯨꯡꯉꯣ ꯁꯥꯐꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯊꯣꯛꯈꯤꯕ ꯉꯁꯥꯏ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯐꯝꯗ ꯀꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣꯏꯅꯣ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯀꯥꯜꯂꯝꯕꯗ ꯑꯩꯈꯣꯏ 9ꯁꯦ ꯁꯤꯗꯣꯔꯕꯅꯤ
ꯑꯃꯈꯛꯇꯪ ꯀꯥꯜꯂꯝꯕꯗ ꯍꯦꯛꯇ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯃꯅꯥꯛꯅꯤ ꯁꯣꯔꯣꯛꯁꯦ ꯁꯣꯔꯣꯛ ꯃꯅꯥꯛꯁꯤꯗꯩ ꯍꯦꯛꯇ ꯃꯣꯏꯁꯦ ꯁꯣꯔꯣꯛꯀ ꯁꯨꯃꯥꯡꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨ ꯍꯨꯞꯆꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯂꯥꯛꯁꯦ ꯊꯛ 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 ꯅꯦꯛꯑꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯅꯤꯡꯉꯥꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯣꯛꯁꯦ ꯑꯩꯈꯣꯏ ꯁꯥꯏꯀꯣ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯈ꯭ꯔꯦꯕ ꯋꯥꯈꯜꯁꯦ ꯇꯔꯪ ꯆꯠꯈ꯭ꯔꯦꯕ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯉꯁꯥꯏ ꯄꯨꯂꯤꯁꯀꯤ ꯋꯥꯜꯁꯦ ꯊꯨꯒꯥꯏꯔꯒ ꯆꯪꯕ ꯃꯐꯝꯁꯤꯒ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯃꯣꯏꯕ ꯉꯝꯁꯨ ꯉꯝꯃꯣꯏꯕ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯆꯣꯡꯁꯜꯂꯒ ꯑꯩꯈꯣꯏ ꯆꯠꯂꯦꯕ ꯋꯥꯜ ꯁꯨꯛꯇꯪ ꯄꯤꯛꯄꯗꯨ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜ 22 ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞꯇ ꯂꯩꯕ ꯃꯇꯝꯁꯤꯐꯥꯎꯁꯨ ꯑꯩꯈꯣꯏ ꯁꯥꯐꯔꯝꯗꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯤꯔꯦ ꯄꯨꯡ 10-11 ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯑꯦ ꯆꯤꯡꯅꯕ ꯄꯣꯛꯂꯛꯄꯁꯤꯒ ꯃꯣꯏ ꯊꯣꯃꯥꯁ ꯒ꯭ꯔꯥꯎꯟꯁꯤꯗ ꯃꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯕꯁ ꯊꯥꯔꯒ ꯃꯣꯏ ꯍꯣꯔꯦꯟ ꯃꯤꯇꯩ ꯍꯥꯠꯇꯣꯏꯅꯤ ꯍꯥꯏꯅ ꯃꯣꯏ ꯃꯦꯞꯇ ꯂꯥꯎꯔꯒ ꯆꯠꯂꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯂꯩꯔꯦ ꯃꯣꯏꯅ ꯈꯜꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯨꯊꯗꯣꯏꯅꯦꯅ ꯈꯜꯂꯦꯕ ꯑꯗꯩ ꯑꯩꯈꯣꯏꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯇꯛꯑꯦ ꯃꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯁꯤꯑꯣꯗ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯩꯈꯣꯏ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯂꯥꯏꯔꯣꯂꯣꯝꯗ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯇꯛꯑꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯣꯔꯗꯔ ꯐꯪꯗꯦ ꯀꯔꯝꯍꯥꯏꯅ ꯄꯨꯗꯣꯏꯅꯣ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤꯁꯨꯀꯣ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯑꯣꯔꯗꯔꯗꯣ ꯉꯥꯏꯕ ꯌꯥꯔꯔꯣই ꯍꯣꯔꯦꯟꯗꯤ ꯃꯣꯏꯒꯤꯁꯦ ꯋꯥꯜꯁꯨ ꯈꯥꯗꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯇꯔꯥꯗꯨꯅ ꯈꯥꯔꯒ ꯑꯀꯣꯏꯕꯁꯦ ꯀꯨꯀꯤꯒꯤ ꯌꯨꯝ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯂꯩꯔꯤꯗꯣ ꯀꯨꯀꯤꯁꯤꯡꯗꯨꯅ ꯏꯉꯥꯡ ꯉꯥꯟꯅ ꯑꯩꯈꯣꯏꯁꯦ ꯎꯅꯩ ꯍꯥꯏꯕ ꯎꯅꯩꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯠꯅꯕ ꯑꯦꯔꯦꯟꯖꯁꯦ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯩ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯁꯤꯡꯁꯤꯅ ꯉꯪꯅꯕꯁꯦ ꯑꯩꯈꯣꯏꯁꯦ ꯊꯤꯟꯕꯤꯌꯨꯅ ꯉꯪꯅꯕꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯟ ꯌꯥꯝ ꯂꯧꯅꯩ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯣꯔꯣꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯟꯁꯦ ꯂꯧꯔꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯅꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯂꯥꯏꯔꯧꯗ ꯄꯨꯊꯣꯛꯅꯕ ꯁꯤꯑꯣꯗ ꯈꯔ ꯉꯥꯡꯅꯕꯤꯌꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯁꯤꯗ ꯏꯆꯦ ꯊꯦꯡꯖꯜꯂꯛꯑꯕꯅꯦ ꯃꯇꯝꯁꯦ ꯑꯩꯈꯣꯏꯁꯦ ꯀꯤꯕ ꯍꯧꯔꯛꯑꯕꯅꯦ ꯐꯖꯅ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯁꯣꯔꯣꯁꯤꯅ ꯂꯥꯏꯟꯁꯦ ꯂꯧꯔꯛꯑꯦ ꯂꯧꯕꯁꯤꯒ ꯑꯗꯩ ꯗꯤꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯊꯛ ꯂꯥꯎꯅ ꯊꯣꯛꯂꯛꯄꯗ ꯃꯣꯏ ꯒꯥꯔꯤ 6-7 ꯄꯨꯁꯜꯂꯛꯑꯦꯕ ꯒꯥꯔꯤꯁꯦ ꯄꯨꯁꯜꯂꯛꯄꯁꯤꯒ ꯁꯤꯄꯥꯏꯒꯤ ꯒꯥꯔꯤꯁꯦ ꯄꯨꯁꯜꯂꯛꯄꯁꯤꯒ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯗꯅ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯔꯦꯕ ꯑꯗꯩ ꯀꯥꯈꯠꯅꯔꯒ ꯑꯩꯈꯣꯏꯁꯦ SP ꯒꯤ ꯀ꯭ꯋꯥꯇꯔ ꯐꯥꯎꯁꯦ ꯑꯃꯨꯛ ꯈꯥꯝꯃꯦ ꯊꯥꯎ ꯂꯩꯇꯦ ꯊꯥꯎ ꯅꯨꯡ ꯍꯥꯞꯄꯒ ꯈꯣꯠꯂꯒ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯂꯥꯏꯔꯧ ꯔꯣꯝꯗ ꯑꯩꯈꯣꯏꯁꯦ ꯊꯧꯗꯔꯛꯑꯕꯅꯦꯕ ꯂꯥꯏꯔꯧ ꯌꯧꯕꯗꯗꯒꯤ ꯈꯤꯇꯪ ꯁꯥꯐꯔꯦꯅ ꯂꯥꯏꯔꯧꯔꯣꯝꯗ ꯑꯋꯥꯡꯂꯣꯝꯗ ꯊꯧꯕꯗꯩꯗꯤ ꯑꯩꯈꯣꯏ ꯀꯤꯗ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯤꯕ ꯍꯥꯏꯕꯕꯨ ꯃꯣꯏ ꯀꯣꯀꯤ ꯈꯨꯟ 3-4 ꯀꯣꯀꯤ ꯇꯐꯧ ꯀꯥꯏꯅ ꯑꯗꯩ ꯆꯪꯂꯧꯕꯨꯡ ꯀꯥꯏꯅ ꯇꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯠꯂꯤ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯃꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯌꯥꯎꯅ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁꯦꯅꯥꯄꯇꯤ ꯂꯥꯟꯕꯗꯩꯗꯤ ꯑꯩꯈꯣꯏ ꯀꯤꯗ꯭ꯔꯦꯕ ꯋꯥꯈꯜꯁꯦ ꯈꯔ ꯆꯥꯎꯊꯣꯛꯑꯦꯕ ꯑꯗꯨ ꯆꯥꯎꯊꯣꯛꯑꯒꯁꯨ ꯀꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯕ ꯁꯥꯎꯅꯤꯡꯕꯒꯨꯝ ꯀꯞꯅꯤꯡꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯕ ꯏꯁꯥꯁꯦ ꯑꯗꯩ ꯂꯥꯏꯔꯧ ꯆꯤꯡꯁꯦ ꯌꯧꯕ ꯃꯇꯝꯁꯤꯒ ꯃꯣꯏꯒꯤ ꯆꯤꯡꯁꯦ ꯌꯧꯔꯦ ꯁꯤꯐꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯕꯤꯔꯦ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯒꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯊꯤꯟꯕꯤꯔꯦ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯩ ꯈꯥꯝꯃꯒ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯏ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯄꯨꯡ 11-11:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯆꯤꯡꯁꯦ ꯑꯉꯝꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯥꯔꯒ ꯆꯠꯂꯦ ꯆꯤꯡꯁꯦ ꯏꯪꯁꯨ ꯌꯥꯝ ꯏꯪꯕ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯗꯩ ꯍꯦꯟꯅꯁꯨ ꯀꯔꯤꯝ ꯂꯩꯇꯕ ꯑꯗꯩ ꯅꯣꯡꯅꯁꯨ ꯏꯁꯥꯁꯦ ꯂꯣꯏ ꯆꯣꯠꯄ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯆꯤꯡꯁꯦ ꯌꯧꯔꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯂꯥꯏꯟꯗ ꯂꯦꯞꯍꯜꯂꯒ ꯑꯩꯈꯣই ꯃꯤꯁꯤꯡꯁꯦ ꯊꯤꯗꯣꯛꯑꯒ ꯃꯣꯏꯅ ꯆꯥꯛ ꯑꯦꯔꯦꯟꯖ ꯑꯃꯨꯛ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯃꯣꯏꯅ ꯆꯥꯛ ꯄꯤꯖꯔꯤꯕ ꯈꯣꯠꯂꯤꯕ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯒꯤ ꯔꯨꯝ ꯌꯦꯡꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯄꯨꯡ 2 ꯑꯗꯨꯝ ꯇꯥꯔꯦꯕ ꯇꯥꯔꯒꯁꯨ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯔꯨꯝꯗ ꯆꯪꯉꯒꯁꯨ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯅꯥꯝꯇ ꯇꯨꯝꯗꯦ ꯍꯥꯏꯕ ꯉꯁꯥꯏ ꯇꯥꯡ 3ꯗ ꯋꯥꯔꯨꯔꯒꯁꯨ ꯏꯁꯥꯗ ꯋꯥꯔꯦꯅ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯄꯣꯛꯇꯦ ꯍꯥꯏꯕ ꯑꯀꯤꯕ ꯑꯗꯨꯝ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯋꯥꯈꯟꯗ ꯂꯩ ꯑꯩꯈꯣꯏꯁꯦ ꯇꯥꯡ 4ꯒꯤ ꯅꯨꯡꯗꯥꯡꯒ ꯂꯥꯏꯔꯧꯗ ꯂꯩꯔꯦ 5ꯗ ꯂꯩꯔꯦ 6ꯁꯤꯒ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯊꯤꯜꯂꯛꯄꯅꯦ ꯊꯤꯜꯂꯛꯄꯒꯤ ꯖꯔꯅꯤꯗꯨꯁꯨ ꯍꯥꯏꯐꯦꯠꯇ ꯂꯤꯕꯤꯌꯨ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯣꯏ ꯐꯖꯅ ꯆꯠꯂꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯤꯅꯤ ꯅꯣꯏꯒꯤ ꯑꯋꯥꯠꯄ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯤꯅꯤ ꯅꯣꯏ ꯀꯣꯝꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯣꯏ ꯆꯥꯛ ꯏꯁꯤꯡꯁꯦ ꯄꯤꯖꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥꯅꯤꯡꯕ ꯃꯤꯅ ꯆꯥꯔꯦ ꯆꯥꯗꯕ ꯃꯤꯅ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯇꯤ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 6 ꯐꯥꯎꯁꯦ ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯦ ꯐꯤꯁꯨ ꯍꯣꯡꯂꯛꯇꯦ ꯍꯣꯡꯐꯝꯁꯨ ꯂꯩꯇꯦ ꯑꯗꯩ ꯃꯣꯏꯅ ꯄꯤꯔꯤꯕ ꯆꯥꯛꯇꯣ ꯃꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯍꯩꯅꯖꯗꯕꯒꯤ ꯆꯥꯖꯗꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯅ ꯉꯁꯥꯏ ꯒꯥꯔꯤꯁꯦ ꯄꯤꯔꯦ ꯑꯩꯈꯣꯏꯁꯦ ꯀꯥꯈꯠꯂꯦ ꯃꯥꯏꯒꯤ ꯒꯥꯔꯤꯁꯤꯗ ꯑꯗꯩ ꯃꯣꯏꯒꯤ ꯁꯤꯐꯥꯏꯒꯤ ꯗꯝꯕꯨꯔꯅ ꯀꯨꯞꯄ ꯒꯥꯔꯤꯁꯦ
ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯈꯠꯄꯁꯤꯒ ꯂꯣꯏꯅ ꯃꯌꯥꯝꯁꯦ ꯀꯥꯈꯠꯂꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯒꯤꯔꯤ ꯒꯤꯔꯤ ꯏꯟꯅꯔꯒ ꯍꯨꯃꯥꯡ ꯀꯔꯤ ꯀꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯗꯨ ꯀꯥꯈꯠꯄꯁꯤꯗ ꯃꯣꯏꯅ ꯅꯣꯏꯁꯦ ꯒꯥꯔꯤ ꯊꯧꯔꯝꯗꯥꯏꯁꯤꯒ ꯃꯣꯏꯅ ꯍꯥꯏꯔꯦ ꯁꯤꯐꯥꯏ ꯑꯃꯅ ꯅꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥ ꯉꯥꯡꯒꯅꯨ ꯀꯔꯤꯝ ꯇꯧꯔꯛꯀꯅꯨ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡ ꯊꯥꯔꯛꯑꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯁꯨ ꯅꯣꯏ ꯂꯥꯎꯅꯨ ꯈꯣꯡꯅꯨ ꯑꯗꯨꯗꯤ ꯃꯣꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯃꯥꯏ ꯃꯥꯏ ꯒꯥꯔꯤ 5-6 ꯑꯗꯨꯝ ꯃꯤꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯕꯤꯔꯦꯕ ꯒꯥꯔꯤ ꯆꯟꯗꯗꯅ ꯂꯩꯍꯧꯀ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗ꯭ꯔꯦꯕ ꯅꯨꯃꯤꯠꯁꯤꯒ ꯃꯣꯏ ꯒꯥꯔꯤ 90ꯃꯛꯅ ꯊꯤꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯁꯨꯝ ꯊꯤꯟꯗꯣꯔꯛꯄꯁꯤꯗ ꯁꯦꯅꯥꯄꯇꯤ ꯌꯧꯔꯛꯄ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯀꯔꯤꯝꯇ ꯀꯤꯔꯝꯗ꯭ꯔꯤ ꯍꯥꯏꯕ ꯁꯦꯅꯥꯄꯇꯤ ꯍꯦꯟꯗꯣꯔꯛꯄꯗꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗ ꯀꯤꯕ ꯑꯃ ꯄꯣꯛꯂꯛꯑꯦ ꯍꯥꯏꯕ ꯁꯦꯅꯥꯄꯇꯤ ꯉꯁꯥꯏ ꯀꯩꯒꯤꯅꯣ ꯆꯧꯃꯨꯛꯀ ꯂꯥꯜꯂꯛꯀꯗꯣꯏꯅꯤ ꯇꯥꯐꯧ ꯂꯥꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯩ ꯀꯥꯎꯄꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯑꯗꯨꯅꯤ ꯑꯗꯨ ꯂꯥꯜꯂꯛꯄꯁꯤꯒꯗꯤ ꯁꯤꯐꯥꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯑꯩꯒꯤ ꯋꯥꯈꯜꯗꯅꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯄꯪꯆꯤꯡꯇ ꯆꯤꯡꯅꯩꯑꯕ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯍꯣꯔꯦꯟ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯒꯅ ꯑꯩꯈꯣꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯒ ꯑꯗꯨꯝ ꯀꯤꯔꯦ ꯑꯩ ꯀꯤꯔꯁꯨ ꯀꯤꯅꯣ ꯍꯣꯏꯗ ꯁꯤꯔꯁꯨ ꯁꯤꯔꯦ ꯀꯩꯗꯧꯕ ꯄꯣꯠꯅꯣꯗ ꯍꯥꯏꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅꯁꯨ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤ ꯆꯧꯕꯨꯡ ꯌꯧꯔꯝꯗꯥꯏ ꯃꯇꯦꯛꯁꯤꯒ ꯃꯣꯏꯁꯦ ꯈꯥꯝꯃꯦꯕ ꯈꯥꯝꯕꯁꯤꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯍꯨꯟ ꯊꯥꯎꯟ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕ ꯍꯨꯏꯁꯨ ꯃꯌꯥꯝ ꯑꯃ ꯈꯣꯡꯕ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯀꯩ ꯋꯥꯁꯨ ꯉꯥꯡꯕ ꯌꯥꯗꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅꯀꯣ ꯉꯥꯡꯉꯦ ꯑꯗꯣ ꯃꯣꯏ ꯁꯤꯐꯥꯏꯅ ꯉꯥꯡꯅꯕꯁꯤꯒ ꯇꯥꯔꯦꯕ ꯁꯤꯐꯥꯏꯅ ꯇꯥꯏꯁꯦ ꯃꯣꯏ ꯗ꯭ꯔꯣꯟ ꯊꯥꯗꯣꯛꯑꯒ ꯌꯦꯡꯕ ꯖꯥꯠꯅꯤꯗ ꯂꯥꯏꯟꯁꯦ ꯀꯤꯂꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯁꯤꯐꯥꯏꯁꯤꯡꯗꯨꯒ ꯃꯣꯏꯅ ꯅꯣꯏꯒꯤ ꯅꯣꯡꯃꯩꯗꯣ ꯂꯣꯛ ꯊꯝꯃꯨ ꯃꯣꯏꯅ ꯇꯧꯔꯦ ꯅꯣꯏ ꯗꯥꯏꯔꯦꯛ ꯁꯨꯠ ꯇꯧ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯁꯦ ꯄꯨꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯤꯐꯥꯏꯁꯤꯡꯗꯨꯒ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯕꯅꯦ ꯑꯩꯈꯣꯏꯅꯗꯤ ꯑꯁꯣꯝꯗ ꯀꯣꯀꯤꯒꯤ ꯈꯨꯟ ꯃꯄꯥꯁꯤꯒ ꯈꯥꯝꯕꯤꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯪꯀꯤꯗ ꯀꯤꯖꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯨꯟꯅ ꯍꯨꯃꯥꯡ ꯁꯧꯕꯒ ꯃꯔꯣꯜ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯉꯧꯕꯨꯡ ꯂꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯗꯤ ꯗꯝꯕꯨꯔꯅ ꯂꯣꯏ ꯈꯨꯞꯁꯜꯂꯒꯁꯨ ꯁꯦꯅꯥꯄꯇꯤ ꯌꯧꯔꯛꯄ ꯈꯤꯇꯪ ꯑꯍꯣꯕꯁꯤꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨꯗ ꯄꯣꯛꯏꯕꯅꯤ ꯆꯥꯔꯤꯕꯅꯤ ꯑꯩ ꯃꯐꯝ ꯌꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯥꯎꯝꯄꯤ ꯂꯥꯟꯔꯝꯗꯥꯏ ꯀꯥꯎꯝꯄꯤꯁꯦ ꯌꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯀꯥꯎꯝꯄꯤ ꯌꯧꯔꯛꯄꯁꯤꯒꯗꯤ ꯏꯕꯨꯡꯉꯣ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯏꯁꯥꯒꯤ ꯌꯨꯝꯗꯣ ꯂꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯦ ꯆꯤꯟꯁꯦ ꯃꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯞꯄꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯞꯄꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥ ꯉꯥꯡꯗꯅ ꯃꯣꯔꯕꯨꯡ ꯍꯦꯟꯗꯣꯔꯛꯑꯦ ꯆꯥꯔꯥꯆꯥꯔ ꯍꯦꯟꯗꯣꯔꯛꯑꯦ ꯀꯪꯂꯥ ꯇꯣꯝꯕꯤ ꯍꯦꯟꯗꯣꯔꯛꯄꯗ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯗꯝꯕꯨꯔꯁꯦ ꯍꯥꯏꯒꯠꯂꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯁꯦꯛꯃꯥꯏ ꯌꯧꯔꯦ ꯁꯦꯛꯃꯥꯏꯒꯤ ꯄꯨꯂꯤꯁꯁꯤꯒ ꯑꯩꯈꯣꯏꯁꯦ ꯁꯤꯐꯥꯏꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯦ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯃꯣꯏꯁꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯣꯏ ꯁꯤꯑꯣꯗꯒꯤ ꯀꯔꯤꯗꯩ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯅꯅꯤ ꯑꯩꯈꯣꯏ ꯊꯤꯜꯂꯛꯏꯕꯁꯦ ꯃꯣꯏꯅ ꯁꯤꯐꯥꯏꯗꯒꯤ ꯊꯥꯡꯊꯔꯛꯄꯗ ꯃꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯍꯥꯏ ꯅꯣꯏ ꯄꯣꯠꯆꯩ ꯀꯔꯤꯝ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯅꯣꯏ ꯅꯁꯥ ꯍꯤꯡꯉꯒ ꯂꯥꯛꯏꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯍꯥꯏꯅ ꯃꯣꯏꯅꯁꯨꯀꯣ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯍꯦꯟꯁꯦꯠ ꯇꯧꯔꯒ ꯅꯃꯁꯇꯦ ꯇꯧꯔꯒ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯣꯏꯐꯥꯎ ꯀꯞꯄ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏꯁꯨ ꯀꯞꯄꯒ ꯑꯗꯨꯝ ꯍꯟꯈꯤꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯑꯗꯒꯤꯗꯤ ꯑꯍꯤꯡꯗꯨꯃ ꯇꯥꯡ 3ꯔꯨꯛꯀꯤ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯦꯛꯃꯥꯏꯗ ꯂꯦꯛꯑꯒ ꯇꯥꯡ 3ꯒꯤ ꯁꯤꯗꯅꯦ ꯍꯥꯏꯕ ꯀꯧꯖꯦꯡ ꯂꯩꯃꯁꯤꯒ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯨꯔꯥꯎ ꯍꯥꯏꯅ ꯀꯧꯔꯦ ꯃꯣꯏꯅ ꯆꯥꯛ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯗꯇꯅꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯁꯦ ꯏꯕꯨꯡ ꯇꯥꯡ 3ꯗꯒꯤ ꯀꯔꯤꯝ ꯆꯥꯔꯛꯇꯕꯗꯨꯅ ꯑꯗꯩ ꯁꯦꯛꯃꯥꯏꯁꯤꯒꯗꯤ ꯃꯤ ꯌꯥꯝꯃꯜꯂꯦ ꯂꯩꯕ ꯈꯔ ꯑꯗꯨ ꯋꯥꯠꯂꯅꯤ ꯍꯥꯏꯕꯒ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕꯗꯣ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯤ 50-60ꯃꯨꯛꯁꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯊꯝꯕꯤꯔꯦ ꯍꯥꯏꯕ ꯃꯣꯏꯅ ꯑꯗꯒꯤ ꯊꯝꯕꯤꯔꯒ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯏꯔꯨꯖ ꯃꯥꯏꯊꯖꯔꯦ ꯃꯌꯥꯝꯅ ꯐꯤ ꯀꯔꯤ ꯀꯔꯥ ꯄꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯏꯔꯨꯖꯔꯒ ꯃꯣꯏꯅ ꯄꯣꯔꯛꯄ ꯐꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯗꯨꯝ ꯍꯣꯡꯗꯣꯛꯏꯅꯤ ꯃꯇꯥꯡꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯗꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯗꯨ ꯀꯔꯤ ꯖꯥꯇꯤ ꯑꯣꯏꯒꯗꯣꯏꯅꯣ ꯃꯌꯥꯡꯁꯤ ꯕꯤꯍꯥꯔꯤ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯕꯤꯍꯥꯔꯤꯁꯤꯡꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯒ ꯀꯟꯕꯤꯔꯛꯄꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯑꯒ ꯃꯈꯣꯏꯗ ꯆꯪꯖꯐꯝ ꯂꯧꯔꯛꯑꯕ ꯃꯤꯁꯤꯡꯗꯨꯕꯨ ꯍꯤꯡꯅꯕ ꯆꯞ ꯆꯥꯅ ꯃꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯀꯟꯕꯤꯔꯛꯄ ꯃꯤꯁꯤꯡꯗꯨꯗ ꯀꯩ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯃꯣꯏ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅꯀꯣ ꯃꯣꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯗꯩ ꯊꯥꯒꯠꯂꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯉꯝꯃꯤ ꯀꯅꯥꯝ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯟꯕꯤꯔꯝꯃꯅꯨ ꯑꯗꯩ ꯃꯌꯥꯡꯗꯨꯅ ꯀꯟꯕꯤꯔꯝꯃꯅꯨ ꯑꯗꯩ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯆꯪꯁꯤꯟꯐꯝ ꯄꯤꯔꯝꯃꯅꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤ ꯄꯨꯂꯤꯁꯇꯨꯗꯁꯨ ꯑꯗꯨꯝ ꯑꯦꯇꯦꯛ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ
ꯍꯌꯦꯡ ꯉꯝꯃꯀꯥꯟꯗꯗꯤ ꯀꯩ ꯑꯗꯨꯝ ꯃꯣꯏꯁꯤꯡꯁꯦ ꯁꯨꯝ ꯉꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯆꯪꯅ ꯊꯣꯛꯅꯕ ꯌꯥꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯤꯁ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯃꯊꯪ ꯇꯥꯕꯤꯔꯤꯕꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯂꯩꯃꯤꯟꯅꯔꯛꯄ ꯃꯤꯁꯤꯡꯗꯨ ꯑꯗꯨꯝ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯆꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯀꯨꯀꯤꯅꯁꯨ ꯑꯗꯨꯝ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯀꯜꯂꯝꯃꯤ ꯑꯗꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯩꯇꯩ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯤ ꯇꯨꯀꯠꯆꯅ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏꯗ ꯌꯥꯝ ꯋꯥꯔꯧꯅ ꯂꯣꯏꯅꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯝꯖꯔꯕ ꯃꯤꯌꯥꯝ ꯀꯌా ꯑꯃ ꯑꯋꯥꯕ ꯇꯥꯕꯗꯒꯤ ꯀꯟꯕꯤꯕꯗ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯍꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯐꯪꯖꯕ ꯋꯥꯐꯝꯅꯤ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯃꯣꯏ ꯀꯥꯏꯔꯕ ꯀꯌꯥꯒꯤ ꯄꯥꯎꯗꯝ ꯃꯈꯥ ꯂꯥꯛꯆꯈꯤꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ